Imabu Thoibi Kaishamna Taramna Okjabaga Loinana Khurumjari Ngasisu mahausagun mayamgidamakta yamna nungairaba phunga wari ama puduna laksari wari asibu thabirakpana yaikhomba samjet sabam haujik mayam punna wari asi taminarase thaina matam amada hidaifam haina paklaba ipak amagi mapanda piktakna khul macha ama leirami khulsigi khuncha khudingmak nakna lariba ipak sida kumduna nga phabuduna makoigi punsigi hingnabagi lambi oirami Hidaifam hariba khul sigi lusingba adu laikhidabadagi magi nupi tharo sangbina khul asigi lusingbi oiduna leirami tharo sangbigi masanupa matomti yauzaba panganba kauba masu leirami panganba matik mathauna yamna leiba akia khang leitaba pakhang macha ama oirami layoikraba mapabu ibungo liklaina khul asi ngaklambagum panganbana hidaifam hariba khul asibu ngaksendun thamlami Nongma ahing amada tharo sangbina panganbabu wari amata sanase haina kaurami panganbasu mamagi manakta lai aduga mamabu khurumsaduna panganbana ima kari takpigadaba asum nanglei tharo sangbisu masabu haugatpiduna masagi makokta nungsinan biraga imagi bunga ngasidi isana hangduna talaklaba nang pokpo panthogna karamna nongga khibagi haibado imana ngasidi Nangonda hairaga haina imana kauribani Panganbasu masada langtaknaba maga loinana mamada yengluduna Ima takpiro aibu popo panthaudo matau kramna nonggakhibano takpiro ima Tharo sangbi magi yotki tabu nungda seksina thama posak ama puthorei mathak adudasu phingau amana mari mari yetsinduna kisili Panganba mamana puthorakliu posak adu karino haina Mifam hongdana tumin yenglaga leiri Mathakli asilamba phingau adu lauthorakpadadi sana masuda langna mangak pudoklaba timenta ama oiduna leirami timenta adu hek yengbada yamna phajai sana masuda langna mangal ama pudoktuna leiri Panganba timenta adu hek ubada pambana mathamoi adu mathum marang haurami adubu mathamoi adu phajinduna mamana pariba timenta aduda makut thiladuna Ima Kanaki timenta no onthokna phajakreda Masana timenta adubu pambagi mataudu uraga maithongda nokfei tawduna tharo sangbina Nangi panthongna pairamba timenta ni timenta ase asamba timenta nati laina sema timenta ni o aigi panthongma na pairamba timenta oire adoima aigi panthong nonga kibagi warido nasara takpiro Tharo sangbigi milu animak pirang ihauna masada yengladuna hairai Nangmu pokku panthong mahakti matik mathauna leiba laina sanba miyoi amani Isingi lai mana sanbiduna matik magul leiraba timenta ase nangi panthongda pibirambani Panganbasu mamana libiri wari adu mabuk ningsangna tari tharo sangbi sinthariba mapi adu daithoktuna amu wari makha tarei matam amada Tangsang makauba makokdagi makhwang phawba miyoiba oiba aduga khwangi makhadana tangjalin oiba tamthiraba jiba ma leirami tangsang bagi hek pokminaba mayapa thanglen khomba haina isingi ningthau ma leirami thanglen khomba hairibdo nangi banthaugi chanaraba marupni noma thanglen khombana magi mamo lamkon bibu puduna Aikogi khulsida lakpa matamda Thangsangbana magi manai tangzilin kaya tharaktuna khulase mathak makha olambada natana thanglen khomba amadi nangmu pokpa panthau maso yaibi laukhibani aduga lamkon bibuna phaduna pubikhibani Ima isaso yaibi laurage haina tanarap matamda nangi pabungi matik magol leiraba Timenta asi ubadagi mahak henjin mangamdana mamai leikibani Si haiduna tharo sangbidu hikna kablai Panganba makhut khutum adu chena tasinduna maya adu karakrak siksinaduna yam sauna Aigi panthoki lamati macha ina nongma natraga nongmudi soidana thangsangbabu yaibi laudu khungkhigani aibu popu panthongmana khangbo oisano ngasi aina Aigi panthau panduna
ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯂꯤꯕꯁꯤꯅꯤ ꯊꯔꯣ ꯁꯪꯕꯤ ꯃꯁꯥꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯑꯗꯨꯅꯤꯗꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯂꯕꯅꯤ ꯏꯕꯨꯡꯉꯣ ꯊꯔꯣ ꯁꯪꯕꯤ ꯑꯩꯒꯤ ꯏꯆꯥꯅ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯕꯨ ꯀꯤꯔꯨꯒꯅꯤ ꯏꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯖꯥꯜ ꯂꯥꯟꯕꯨ ꯄꯨꯕꯤꯔꯕꯅꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯇꯪꯁꯥꯡ ꯃꯃꯥꯕꯨ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯂꯃꯟ ꯂꯦꯝꯅꯃꯛ ꯁꯤꯡꯕ ꯉꯝꯖꯔꯣꯀꯣ ꯑꯁꯨꯝꯅ ꯃꯁꯥ ꯄꯥꯡꯒꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨ ꯃꯁꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯁꯦ ꯏꯆꯥꯒꯤ ꯈꯨꯠꯁꯨ ꯇꯤꯃꯦꯟꯇꯥ ꯑꯣꯏꯖꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯃꯦꯟꯇꯥ ꯑꯗꯨꯕꯨ ꯄꯥꯡꯒꯟꯕꯗ ꯄꯤꯔꯝꯃꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯝꯇꯥꯛꯄ ꯆꯦꯕꯥꯡ ꯑꯃꯁꯨ ꯄꯥꯡꯒꯟꯕꯗ ꯄꯤꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯂꯝꯇꯥꯛꯄ ꯆꯦꯕꯥꯡ ꯑꯁꯤꯗꯅ ꯇꯥꯡꯁꯥꯡꯕꯒꯤ ꯃꯤꯠꯅ ꯎꯕ ꯉꯝꯗ꯭ꯔꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯥꯛꯀꯅꯤ ꯂꯝꯇꯥꯛꯄ ꯆꯦꯕꯥꯡ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯨꯀꯣ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯄꯥꯔꯤ ꯇꯧꯕꯇꯕꯨ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯅꯗꯤ ꯆꯠꯂꯨꯀꯣ ꯐꯒꯅꯤ ꯏꯃꯥ ꯍꯌꯦꯡ ꯍꯥꯏꯕ ꯀꯣꯔꯧ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟꯁꯤꯡꯕ ꯅꯁꯥ ꯈꯣꯡꯁꯥꯟꯖꯔꯒꯦ ꯏꯃꯥ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯊꯥꯡꯂꯦꯟ ꯈꯣꯝꯕ ꯃꯥꯒꯤ ꯃꯃꯣꯝꯂꯣꯏ ꯂꯝꯀꯣꯟꯕꯤꯕꯨ ꯇꯥꯡꯁꯥꯡꯕꯒꯤ ꯇꯝꯊꯤꯔꯕ ꯁꯔꯪ ꯃꯅꯨꯡꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎꯀꯣ ꯏꯃꯥ ꯊꯥꯡꯂꯦꯟ ꯈꯣꯝꯕ ꯃꯥꯒꯤ ꯃꯃꯣꯝꯂꯣꯏ ꯂꯝꯀꯣꯟꯕꯤꯗꯤ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯤꯛꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯪꯒꯅꯤ ꯏꯃꯥ ꯊꯔꯣ ꯁꯪꯕꯤ ꯃꯥꯅ ꯁꯤꯔꯝꯕ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯈꯨꯖꯤꯁꯦ ꯂꯝꯀꯣꯏꯕꯤꯅ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯅꯪꯕꯨ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯂꯥꯏꯅ ꯈꯪꯒꯅꯤ ꯄꯥꯡꯒꯟꯕꯁꯨ ꯃꯃꯥ ꯊꯔꯣ ꯁꯪꯕꯤꯅ ꯍꯥꯏꯕꯤꯕ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨꯃ ꯃꯆꯥꯗ ꯇꯥꯡꯁꯥꯡꯕꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯔꯣ ꯁꯪꯕꯤꯅ ꯈꯪꯖꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯊꯔꯣ ꯁꯪꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨ ꯄꯥꯡꯒꯟꯕꯗꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯍꯌꯦꯡ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯁꯣꯝꯗꯁꯨ ꯊꯔꯣ ꯁꯪꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯁꯤ ꯉꯁꯤꯗꯤ ꯁꯥꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯦ ꯉꯁꯤꯗꯤ ꯅꯆꯥꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯂꯃꯟ ꯁꯤꯡꯅꯕ ꯈꯣꯡꯁꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯈꯣꯏꯔꯣꯝ ꯃꯋꯣꯟ ꯃꯤꯅꯣꯛꯇꯝ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯠꯌꯦꯡ ꯁꯥꯡꯊꯕꯤꯔꯛꯎꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯑꯣꯏꯕ ꯃꯥꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯌꯨꯀꯣ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯄꯥꯡꯒꯟꯕꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯛꯏ ꯏꯃꯥꯅ ꯊꯕꯨꯡ ꯇꯔꯥ ꯅꯥꯛꯄꯨꯕꯀꯣ ꯉꯁꯤ ꯑꯩꯅ ꯆꯠꯆꯒꯗꯧꯔꯤꯕ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟꯁꯤꯡꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯆꯥꯕꯨ ꯏꯃꯥꯒꯤ ꯁꯤꯌꯣꯡꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯈꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯏꯃꯥ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ ꯊꯔꯣ ꯁꯪꯕꯤ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠ ꯈꯨꯅꯝ ꯑꯗꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯉꯝꯅꯕ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯔꯣꯀꯣ ꯏꯆꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯁꯤꯌꯣꯡꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯨꯝꯅ ꯀꯣꯟꯁꯤꯟꯕꯤꯔꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯑꯁꯨꯝꯅ ꯃꯃꯥ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯄꯥꯡꯒꯟꯕ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯅꯛꯅ ꯂꯩꯔꯤꯕ ꯏꯄꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯊꯥꯗꯗꯨꯅ ꯂꯦꯞꯇꯅ ꯍꯣꯟꯕ ꯍꯧꯈ꯭ꯔꯦ ꯄꯥꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯊꯔꯣ ꯁꯪꯕꯤ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯥꯡꯒꯟꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯃꯄꯤ ꯑꯗꯨ ꯃꯆꯥꯅ ꯆꯠꯈ꯭ꯔ ꯃꯇꯝꯁꯤꯗ ꯊꯔꯣ ꯁꯪꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯏ ꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯇꯥꯝꯈ꯭ꯔꯕ ꯑꯗꯨ ꯐꯥꯎꯕ ꯊꯔꯣ ꯁꯪꯕꯤ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ
ꯑꯗꯨꯝꯅ ꯄꯥꯡꯒꯟꯕꯁꯨ ꯑꯁꯨꯝ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯍꯣꯟꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯗ ꯏꯊꯠ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ꯫ ꯄꯥꯡꯒꯟꯕꯒꯤ ꯃꯃꯤꯠꯇ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯃꯥꯏ ꯅꯠꯇꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯄꯤꯕꯤꯔꯛꯄ ꯂꯝꯇꯥꯛꯄ ꯆꯦꯕꯥꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯈꯪꯂꯦ ꯃꯥꯅ ꯎꯔꯤꯕꯁꯤ ꯑꯃꯪꯁꯨꯛ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯃꯁꯛ ꯃꯑꯣꯡ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯖꯤꯕ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯏꯊꯠ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯄꯥꯡꯒꯟꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯃꯪꯁꯨꯛ ꯍꯥꯏꯔꯤꯕ ꯏꯊꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯇꯝꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯍꯤꯅꯥꯎ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯈꯨꯠꯇ ꯃꯃꯥꯅ ꯄꯤꯕꯤꯔꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨꯕꯨ ꯈꯨꯠꯄꯥꯏ ꯁꯦꯠꯅ ꯄꯥꯏ ꯏꯊꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯄꯥꯡꯒꯟꯕ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯥꯡꯒꯟꯕ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯃꯗ ꯄꯥꯡꯒꯟꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯨꯗꯨꯅ ꯋꯥꯡꯂꯕ ꯎꯄꯥꯜ ꯑꯃꯗ ꯌꯥꯟꯈꯠꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯥꯡꯒꯟꯕ ꯃꯥꯒꯤ ꯇꯤꯃꯦꯟꯇꯥ ꯑꯗꯨꯅ ꯃꯈꯣꯡ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯔꯛꯄꯒ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅ ꯄꯥꯡꯒꯟꯕꯒꯤ ꯃꯀꯣꯛꯇ ꯈꯪꯊꯥ ꯊꯥꯔꯛꯄꯗꯒꯤ ꯄꯥꯡꯒꯟꯕ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ꯫ ꯄꯥꯡꯒꯟꯕꯅ ꯑꯗꯨꯝꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯍꯥꯏꯊꯈꯤꯕꯒ ꯃꯥꯕꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯡꯒꯟꯕꯁꯨ ꯋꯥꯈꯜ ꯃꯥꯡꯕꯃꯛꯇꯤ ꯑꯣꯏꯗꯕꯅꯤꯅ ꯃꯥꯕꯨ ꯆꯤꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯁꯦꯡ ꯃꯔꯥꯛ ꯃꯃꯩ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯑꯃꯈꯛ ꯎꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯃꯁꯥꯗꯨ ꯂꯦꯡꯕ ꯍꯥꯏꯕ ꯇꯧꯔꯛꯄꯗꯒꯤ ꯑꯃꯨꯛꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯡꯒꯟꯕꯒꯤ ꯃꯁꯥꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯃꯁꯥꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯄꯗ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯀꯜꯂꯕ ꯎꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯡꯒꯟꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗꯁꯨ ꯃꯩꯖꯥꯎ ꯑꯃ ꯍꯧꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗꯅ ꯃꯤꯑꯣꯏꯕꯁꯨ ꯃꯥꯟꯕ ꯂꯝꯍꯨꯏꯁꯨ ꯃꯥꯟꯕ ꯃꯇꯨ ꯁꯣꯝꯕ ꯃꯃꯩ ꯄꯥꯟꯕ ꯃꯁꯛ ꯃꯑꯣꯡ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯖꯤꯕ ꯃꯌꯥꯝ ꯑꯃꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯎꯈꯣꯡꯗꯨ ꯂꯩꯔꯝꯃꯤ꯫ ꯄꯥꯡꯒꯟꯕ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏꯁꯨ ꯃꯥꯟꯕ ꯃꯤꯑꯣꯏꯕꯁꯨ ꯃꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅ ꯂꯩꯔꯤꯉꯩ ꯃꯀꯣꯛꯇ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯊꯦꯠꯆꯤꯟꯕ ꯃꯤ ꯌꯥꯝꯅ ꯃꯥꯟꯕ ꯃꯃꯥꯏꯗꯤ ꯄꯥꯟꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯖꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯌꯥꯝꯁꯤꯒ ꯑꯃꯁꯤꯒ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯌꯥꯝꯁꯤꯒꯤ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯉꯁꯥꯏ ꯂꯣꯠꯁꯤꯜꯂꯝꯕ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯄꯥꯡꯒꯟꯕꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯅꯥ ꯃꯆꯨꯗ ꯃꯉꯥꯜ ꯐꯨꯗꯣꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨꯁꯨ ꯄꯥꯡꯒꯟꯕꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯖꯅ ꯌꯨꯡꯗꯨꯅ ꯊꯝꯃꯤ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯈꯦꯟꯅꯕ ꯂꯝꯍꯨꯏ ꯃꯥꯜꯂꯕ ꯃꯤ ꯋꯥꯡ ꯆꯥꯎꯕꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯀꯔꯤꯅꯣ ꯈꯔ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯡꯒꯟꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯑꯗꯨ ꯈꯪꯗ꯭ꯔꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏꯕ ꯌꯥꯝꯅ ꯃꯥꯟꯕ ꯃꯃꯩ ꯄꯥꯟꯕ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯈꯔ ꯄꯤꯛꯊꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯑꯃ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯃꯌꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯄꯤꯗꯣꯡ ꯉꯥꯡꯂꯛꯏ꯫ ꯄꯥꯡꯒꯟꯕꯗꯤ ꯃꯀꯣꯛꯇ ꯊꯥꯈꯤꯕꯒꯤ ꯅꯥꯒ ꯅꯥꯕꯒ ꯃꯁꯝꯅ ꯄꯥꯏꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯄꯥꯡꯒꯟꯕꯅ ꯀꯣꯛꯁꯤꯗꯤ ꯊꯥꯗꯣꯛꯎꯗꯅ ꯂꯝꯍꯨꯏ ꯅꯨꯄꯤ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯔꯤ꯫ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯅꯤꯡꯊꯧ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯑꯗꯨꯗ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯍꯤꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯡꯒꯟꯕꯅ ꯑꯣ ꯑꯩꯒꯤ ꯍꯤꯅꯦ ꯏꯄꯥꯛꯁꯤꯗ ꯍꯣꯜꯂꯒ ꯂꯥꯛꯄꯅꯦ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯀꯣꯛꯇ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯊꯥꯒꯤ ꯇꯧꯕꯒ ꯉꯁꯥꯏꯒꯤ ꯂꯝꯍꯨꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯀꯔꯤꯅꯣꯃ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯝꯍꯨꯏ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤꯕꯗꯒꯤ ꯂꯝꯍꯨꯏ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯞꯊꯈꯤꯕꯒꯨꯝ ꯇꯧꯗꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯄꯥꯡꯒꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯂꯨꯈꯝ ꯑꯗꯣꯝꯗ ꯀꯔꯤꯅꯣ ꯑꯃ ꯂꯩꯔꯛꯄꯒꯨꯝ
ꯍꯥꯞꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯊꯨꯞꯂꯗꯨꯅ ꯃꯁꯤꯟ ꯑꯗꯨ ꯁꯨꯞꯆꯤꯜꯂꯒ ꯆꯩꯅꯥꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ ꯑꯁ ꯊꯨꯞꯇꯤ ꯊꯨꯞꯄꯤ ꯑꯗꯣ ꯑꯩ ꯁꯤꯕꯨꯗꯤ ꯁꯤꯔꯣꯏꯀꯣ ꯅꯪꯅ ꯍꯥꯞꯄꯤꯁꯦ? ꯑꯁꯨꯝꯅ ꯍꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯣꯝꯇ ꯆꯨꯝꯃꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯪꯂꯝꯃꯣꯏꯕ ꯑꯩꯕꯨ ꯄꯟꯊꯧꯒꯤ ꯂꯃꯟ ꯆꯤꯡꯕ ꯉꯝꯗꯅ ꯁꯤꯗꯣꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯤꯗꯤ ꯁꯤꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨ ꯅꯣꯛꯂꯛꯏ꯫ ꯀꯩ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯣꯏꯗꯨꯅ? ꯑꯍꯥꯟꯕꯗꯗꯤ ꯃꯃꯤꯠ ꯎꯃꯅꯥꯎ ꯀꯤꯕꯨ ꯀꯤꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯐꯔ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯆꯩ꯫ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯄꯥꯡꯒꯟꯕꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤ ꯃꯥꯟꯕ ꯃꯀꯣꯛꯇ ꯋꯥꯍꯣꯡꯗꯧꯅ ꯐꯟꯕ ꯑꯃ ꯎꯞꯄꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯀꯣ ꯃꯥꯒꯤ ꯎꯇꯨꯞ ꯑꯗꯨꯅꯒ ꯑꯁ ꯀꯜꯂꯗꯤ ꯑꯩꯗꯤ ꯁꯤꯔꯝꯅꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯎꯀꯣ ꯅꯪ ꯅꯣꯛꯎ ꯅꯔꯣꯜ ꯏꯔꯣꯜꯗꯤ ꯈꯪꯅꯗ꯭ꯔꯕꯅꯤꯅ ꯅꯣꯛꯎꯀꯣ꯫ ꯑꯗꯣ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯗꯤ ꯃꯥꯟꯒꯦ ꯇꯧꯋꯦꯕ ꯑꯗꯨꯗ ꯅꯃꯩ ꯑꯃ ꯍꯦꯛ ꯄꯥꯟꯕꯁꯤꯗꯅꯦ ꯅꯃꯩꯁꯤꯗ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯩꯁꯤꯅ ꯊꯤꯍꯜꯂꯦ ꯍꯥꯏꯔꯣ ꯑꯩꯁꯦ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯏꯉꯛꯉꯛꯅ ꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯃꯇꯦꯛꯇꯣ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯜꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯡꯒꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯝꯍꯨꯏ ꯅꯨꯄꯤꯗꯨ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯑꯗꯨꯒ ꯄꯥꯡꯒꯟꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯁꯨ ꯅꯣꯏꯒꯤ ꯂꯣꯟꯗꯨ ꯈꯪꯉꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯥꯇꯣꯝꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯅ ꯀꯩꯅꯣꯕ ꯀꯩꯅꯣꯕ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏ ꯅꯃꯤꯠ ꯅꯅꯥ ꯂꯪꯊꯣꯛꯑꯒ ꯅꯆꯤꯟ ꯃꯆꯥꯗꯨꯗ ꯄꯤꯇꯧ ꯄꯤꯇꯧ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯑꯩꯗꯤ ꯀꯥꯏꯗꯩ ꯈꯪꯂꯅꯤꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯏꯇꯣꯝꯇꯅꯤ ꯇꯥꯏꯕꯪ ꯃꯤ ꯅꯣꯏꯒꯤ ꯂꯣꯟ ꯈꯪꯂꯤꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯤ ꯑꯃꯠꯇꯅ ꯅꯪꯅ ꯍꯥꯏꯕ ꯉꯥꯡꯕꯗꯣ ꯑꯃꯠꯇ ꯈꯪꯂꯣꯏ꯫ ꯑꯣ ꯅꯪꯅ ꯀꯃꯥꯏꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯁꯦ ꯈꯪꯉꯝꯃꯤꯅꯣ ꯂꯝꯍꯨꯏ ꯅꯨꯄꯤ? ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯗ ꯊꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯟꯕ ꯂꯩꯕ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯩꯅ ꯄꯤꯕ ꯆꯠꯄꯗ ꯈꯪꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯂꯝꯍꯨꯏ ꯅꯨꯄꯤ ꯀꯧꯗꯦ꯫ ꯑꯣ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯨꯁꯨ ꯈꯪꯒꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ? ꯃꯤꯑꯣꯏꯕꯗꯨꯗꯤ ꯀꯨꯏꯔꯦ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯁꯤꯈꯤꯕ꯫ ꯑꯩꯁꯦ ꯆꯍꯤ 700 ꯍꯦꯜꯂꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯍꯤꯌꯥꯏꯅꯨ ꯀꯧꯏ꯫ ꯅꯪꯕꯨ ꯆꯍꯤ 700 ꯁꯨꯔꯦꯕ? ꯌꯦꯡꯕꯗꯗꯤ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯜꯂꯒ ꯅꯪꯗꯤ ꯌꯥꯝ ꯂꯤꯔꯦꯅ꯫ ꯑꯁꯨꯝꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯑꯩ ꯆꯍꯤ 700 ꯍꯦꯟꯅ ꯄꯨꯟꯁꯤꯔꯛꯂꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯁꯤꯗꯤ ꯁꯤꯕ ꯅꯥꯏꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯅ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯊꯠ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯈꯛꯇ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯑꯣ ꯑꯗꯣ ꯍꯤꯌꯥꯏꯅꯣ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯌꯥꯝꯅ ꯃꯥꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒ ꯈꯦꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯃꯩ ꯄꯥꯟꯕ ꯑꯃꯗꯤ ꯃꯅꯝ ꯂꯧꯗꯨꯅ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯊꯤꯕ ꯉꯝꯕ ꯑꯃꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯑꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯅ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯀꯦ ꯇꯧꯋꯦꯕ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯏ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯅ ꯉꯁꯥꯏꯒꯤ ꯂꯨꯆꯤꯡꯕꯗꯣ ꯑꯩꯒꯤ ꯏꯄꯥꯅꯤ꯫ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯪꯂꯤꯕꯗꯣ ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯪꯅ ꯄꯨꯔꯛꯂꯤ ꯃꯌꯥꯝꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕꯅꯤ꯫ ꯄꯥꯡꯒꯟꯕꯁꯨ ꯇꯥꯡꯁꯥꯡꯕꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯇꯥꯛꯊꯣꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯅꯪꯅ ꯇꯥꯡꯁꯥꯡꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯃꯔꯝꯗꯤ ꯇꯥꯡꯁꯥꯡꯕꯅ ꯂꯩꯔꯤꯕ ꯏꯊꯠ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯩ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯩꯗꯤ
ꯇꯥꯡꯁꯥꯡ ꯃꯃꯥꯕꯨ ꯍꯥꯠꯂꯒ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯂꯃꯟꯁꯤꯡꯗꯅ ꯇꯣꯛꯂꯔꯣꯏ ꯑꯩ ꯑꯁꯨꯝꯅ ꯏꯃꯥꯒꯤ ꯃꯐꯝꯗꯁꯨ ꯋꯥꯁꯛ ꯄꯔꯩ ꯆꯠꯂꯝꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯇꯥꯡꯁꯥꯡꯕꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯀꯌꯥ ꯑꯃ ꯍꯥꯠꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥ ꯃꯍꯥꯛꯁꯨ ꯍꯥꯠꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯡꯁꯥꯡꯕꯅ ꯁꯛꯇꯤ ꯍꯦꯟꯅ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ ꯄꯥꯡꯒꯟꯕꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟꯗꯤ ꯈꯨꯝꯗꯅ ꯇꯣꯛꯂꯔꯣꯏ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯅꯪꯒꯤ ꯏꯄꯥꯗ ꯍꯥꯏꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯕꯗꯤ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯤꯌꯥꯏꯅꯨꯁꯨ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯋꯥꯗꯣ ꯏꯄꯥꯗ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩꯁꯨ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯑꯩꯒꯤ ꯃꯤꯡ ꯄꯥꯡꯒꯜꯕ ꯀꯧꯏ ꯏꯄꯥꯛ ꯑꯁꯤꯒꯤ ꯇꯣꯔꯕꯥꯟꯗ ꯈꯨꯟꯗꯥꯗꯨ ꯂꯩꯕ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞꯅꯤ ꯑꯣ ꯐꯔꯦꯅꯦ ꯄꯥꯡꯒꯟꯕ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯥ ꯑꯌꯥꯏꯕ ꯀꯔꯤ ꯀꯔꯤꯅꯣꯈꯔ ꯂꯧꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯅꯨꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯒ ꯅꯣꯏꯁꯨ ꯁꯥ ꯉꯥꯁꯤ ꯃꯩ ꯌꯥꯏꯔꯒ ꯆꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯤꯌꯥꯏꯅꯨ ꯄꯥꯡꯒꯟꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯔ ꯁꯥꯎꯔꯞꯅ ꯑꯩꯈꯣꯏꯅ ꯁꯍꯤꯡ ꯉꯍꯤꯡ ꯆꯥꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯏꯁꯦ ꯄꯨꯔꯛꯑꯝꯃꯣꯏ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯁꯛꯇꯁꯨꯗ ꯈꯦꯟꯅꯕ ꯑꯃꯗꯤ ꯂꯣꯟ ꯇꯤꯟꯅꯗꯕ ꯁꯤ ꯈꯛꯇꯅꯤ ꯅꯆꯤꯟꯗꯣ ꯌꯥꯝ ꯉꯥꯡꯅꯤꯡꯂꯗꯤ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯌꯦꯞꯂꯝꯕ ꯏꯔꯪ ꯂꯪꯂꯕ ꯃꯇꯨꯝ ꯇꯥꯔꯒ ꯈꯔ ꯁꯥꯡꯕ ꯅꯨꯡꯁꯨ ꯃꯥꯟꯕ ꯎꯇꯨꯞꯁꯨ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯤ ꯎꯔꯤꯗꯅ ꯉꯁꯥꯏ ꯊꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯗꯧꯅꯤ ꯄꯥꯡꯒꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯡꯒꯟꯕꯅ ꯅꯃꯩꯗꯨꯒ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯐꯥꯔꯒ ꯂꯧꯔꯝꯗꯧꯅꯤ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯤꯌꯥꯏꯅꯨꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯟꯅꯔꯣꯏ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯥꯅꯁꯨ ꯄꯥꯡꯒꯟꯕꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯆꯥꯅꯅꯕ ꯈꯔ ꯄꯨꯔꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗ ꯏꯅꯨꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯍꯤꯡ ꯑꯗꯨꯃ ꯂꯣꯏꯈꯤꯕ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯒꯤ ꯊꯃꯣꯏꯗ ꯄꯥꯡꯒꯟꯕꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯂꯝꯍꯨꯏ ꯃꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯗꯨ ꯃꯀꯣꯏ ꯁꯨꯅꯕ ꯇꯤꯟꯗꯨꯅ ꯄꯥꯡꯒꯟꯕꯕꯨ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯄꯨꯜꯂꯕꯗ ꯍꯤꯌꯥꯏꯅꯨꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯄꯥꯡꯒꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯥꯁꯨ ꯇꯥꯡꯁꯥꯡꯕꯅ ꯃꯥꯒꯤ ꯄꯟꯊꯧ ꯍꯥꯠꯄꯤꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯅꯕ ꯇꯥꯡꯁꯥꯡꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯨ ꯇꯥꯡꯁꯥꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯇꯥꯡꯁꯥꯡꯕꯒꯤ ꯃꯐꯝꯗ ꯂꯥꯟꯗꯥꯁꯤ ꯍꯥꯏꯅ ꯄꯥꯡꯒꯟꯕꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯗꯨꯗꯤ ꯂꯃꯟ ꯁꯤꯡꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕ ꯑꯣꯏꯕꯅꯤꯅ ꯌꯥꯏ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯐꯥꯊꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯏ ꯄꯥꯡꯒꯟꯕꯅ ꯍꯤꯌꯥꯏꯅꯨ ꯅꯪꯒꯤ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯄꯥꯡꯒꯟꯕ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯇꯥꯡꯁꯥꯡꯕꯒꯤ ꯃꯐꯝꯗꯗꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯂꯣꯏ ꯑꯗꯨꯅ ꯅꯪꯅ ꯅꯇꯣꯝꯇ ꯇꯥꯡꯁꯥꯡꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯇꯥꯡꯁꯥꯡꯕꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕ ꯁꯛꯇꯤ ꯌꯥꯎꯕ꯭ꯔꯥ ꯍꯪꯕꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯔꯕ ꯇꯤꯃꯤꯟꯇꯥꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯡꯁꯥꯡꯕ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯄ ꯉꯝꯂꯣꯏ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯡꯁꯥꯡꯕ ꯃꯥꯒꯤ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥꯗꯨ ꯄꯤꯔꯛꯏ ꯄꯥꯡꯒꯟꯕꯗꯤ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯇꯤꯃꯦꯟꯇꯥꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯣ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯅ ꯐꯅ ꯉꯝꯗꯕ ꯆꯥꯎ ꯁꯥꯡꯂꯕ ꯌꯥꯏꯁꯥ ꯍꯥꯏꯕ ꯆꯤꯡꯒꯥꯏ ꯑꯃ ꯂꯩ ꯌꯥꯏꯁꯥ ꯍꯥꯏꯔꯤꯕ ꯆꯤꯡꯒꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ
ꯇꯥꯡꯁꯥꯡꯕꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯥꯡꯒꯟꯕ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯗꯥꯏꯅꯣ ꯆꯤꯡꯂꯥꯏ ꯌꯥꯏꯁꯥꯒꯤ ꯃꯐꯝ ꯇꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯡꯒꯟꯕꯅ ꯍꯥꯏꯔꯤꯕꯗꯣ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯄꯥꯡꯒꯟꯕ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯁꯥ ꯍꯥꯏꯔꯤꯕ ꯆꯤꯡꯂꯥꯏ ꯑꯗꯣ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯌꯥꯏꯁꯥ ꯃꯥꯅ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕ ꯃꯩ ꯏꯁꯤꯡ ꯊꯥꯡꯇꯦꯟ ꯄꯨꯝꯅꯃꯛꯁꯦ ꯆꯪꯗꯅ ꯐꯤꯖꯦꯠ ꯑꯃ ꯂꯩꯕꯅꯤ, ꯃꯗꯣ ꯅꯪꯅ ꯁꯦꯠꯂꯒ ꯆꯠꯂꯕꯗꯤ ꯇꯥꯡꯁꯥꯡꯕ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯛꯐꯦ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯂꯤꯃꯦꯟꯇꯥ ꯑꯗꯨꯕꯨ ꯈꯨꯠꯄꯥꯏ ꯁꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯏꯁꯥꯒꯤ ꯂꯩꯐꯝ ꯇꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯒ ꯂꯣꯏꯅꯅ ꯌꯥꯏꯁꯥꯒꯤ ꯂꯩꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯝꯖꯤꯡꯗꯨꯅ ꯌꯥꯏꯁꯥꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯏ꯫ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯄꯥꯡꯒꯟꯕ ꯅꯪ ꯆꯠꯂꯣ, ꯁꯨꯔꯨꯡꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ, ꯑꯩꯅ ꯁꯣꯏꯗꯅ ꯌꯥꯏꯁꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯄꯥꯡꯒꯟꯕꯒꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯄꯥꯡꯒꯟꯕꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯉꯝꯖꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯞꯅ ꯀꯞꯅ ꯄꯥꯡꯒꯟꯕꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯄꯥꯡꯒꯟꯕ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯏꯁꯥꯒꯤ ꯃꯈꯨꯠꯇ ꯌꯥꯏꯕꯤ ꯃꯥꯡꯂꯕꯁꯨ ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯥꯡꯒꯟꯕꯁꯨ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯝꯒꯝ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯦ ꯆꯥꯎ ꯆꯥꯡꯂꯕ ꯌꯥꯏꯁꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯀꯨꯜꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫ ꯌꯥꯏꯁꯥ ꯅꯪꯕꯨꯅꯤ ꯑꯩꯅ ꯂꯥꯟꯁꯤꯡꯅꯔꯤꯕꯁꯦ꯫ ꯅꯪꯅ ꯉꯝꯂꯒ ꯑꯩ ꯌꯥꯏꯕꯤꯂꯣ, ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯕꯗꯤ ꯅꯪꯅ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯂꯤꯕ ꯃꯩ ꯏꯁꯤꯡ ꯊꯥꯡꯇꯦꯟ ꯆꯪꯗꯕ ꯐꯤꯖꯣꯜ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯁꯥ ꯄꯥꯡꯒꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯩ ꯄꯤꯛꯂꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯤ, ꯐꯩ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯈꯣꯡꯁꯤꯅ ꯅꯪꯕꯨ ꯎꯐꯨꯜ ꯇꯥꯅ ꯅꯩꯈꯥꯏꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯌꯥꯏꯁꯥꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯃꯃꯩ ꯑꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯊꯛꯇ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯆꯣꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯇꯥ ꯑꯗꯨꯅ ꯌꯥꯏꯁꯥꯒꯤ ꯃꯥꯏ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯌꯥꯏꯁꯥꯁꯨ ꯃꯁꯥꯗꯨꯗ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯌꯥꯏꯁꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯏꯊꯛ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯕ ꯍꯦꯜꯂꯗꯨꯅ ꯌꯥꯏꯁꯥꯒꯤ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯐꯥꯎꯕ ꯇꯧꯖꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯅ ꯂꯥꯠꯂꯤꯕ ꯆꯤꯡꯂꯥꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯕ ꯉꯝꯗꯗꯅ ꯀꯞꯂꯒ ꯄꯥꯡꯒꯟꯕ ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯇꯥꯡꯁꯥꯡꯕꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯒꯗꯕꯅꯤ, ꯅꯪ ꯂꯃꯟ ꯁꯤꯡꯈꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯟꯖꯗꯨꯅ ꯀꯞꯆꯔꯤ꯫ ꯌꯥꯏꯁꯥꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯃꯃꯩ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯀꯌꯥ ꯂꯦꯞꯄ ꯂꯩꯗꯅ ꯄꯥꯡꯒꯟꯕꯒꯤ ꯃꯊꯛꯇ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯒꯤ ꯇꯥ ꯑꯗꯨ ꯅꯨꯡꯁꯤꯠꯀꯨꯝꯅ ꯌꯥꯡꯅ ꯂꯩꯗꯨꯅ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯒꯤ ꯃꯁꯥꯗ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯗꯨꯗ ꯌꯥꯏꯁꯥ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯃꯈꯣꯡ ꯑꯗꯨꯅ ꯄꯥꯡꯒꯟꯕꯕꯨ ꯅꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯅꯦꯠꯊꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯂꯩꯊꯣꯛ ꯂꯩꯊꯣꯛꯅ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯇꯥ ꯑꯗꯨꯅ ꯌꯥꯏꯁꯥꯒꯤ ꯃꯁꯥꯗ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯌꯥꯏꯁꯥ ꯁꯥꯎꯕꯒꯤ ꯄꯥꯟꯈꯩ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯄꯥꯛꯂꯕ ꯃꯁꯥ ꯑꯗꯨ ꯐꯟꯗꯣꯔꯛꯇꯨꯅ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯛꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯁꯨ ꯍꯩꯁꯤꯡꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯇꯥ ꯑꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯌꯥꯏꯁꯥꯒꯤ ꯃꯀꯣꯛꯇ ꯊꯥꯗꯔꯛꯏ꯫ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯌꯥꯏꯁꯥ ꯄꯥꯏꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯄꯥꯡꯒꯟꯕꯁꯨ ꯂꯧꯁꯤꯡ ꯆꯥꯎꯕꯗ ꯃꯄꯥ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯆꯥꯎꯔꯕ ꯌꯥꯏꯁꯥꯒꯤ ꯃꯀꯣꯜ ꯑꯣꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯌꯥꯟꯈꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯄꯥꯡꯒꯟꯕꯅ ꯁꯨꯔꯨꯡ ꯑꯗꯨ ꯑꯁꯨꯝ ꯊꯨꯒꯥꯏꯔꯛꯄꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃ ꯀꯤꯟꯊꯔꯛꯇꯨꯅ ꯌꯥꯏꯁꯥꯒꯤ ꯃꯊꯛꯇ ꯅꯟꯁꯤꯟꯗꯨꯅ ꯌꯥꯏꯁꯥ ꯃꯁꯥꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯂꯝꯗꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯅ
ꯑꯗꯨꯝꯅ ꯀꯥꯏꯊꯔꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯁꯨ ꯅꯨꯡꯖꯥꯎ ꯑꯃꯅ ꯅꯟꯒꯦ ꯇꯧꯔꯛꯄꯗꯒꯤ ꯈꯔ ꯆꯦꯟꯊꯣꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯖꯍꯧꯔꯤ꯫ ꯄꯥꯡꯒꯟꯕꯒꯤ ꯈꯟꯕꯗ ꯄꯥꯈꯠꯂꯕ ꯍꯤꯌꯥꯏꯅꯨꯁꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯅꯨꯡꯖꯥꯎ ꯃꯊꯛ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯄꯥꯡꯒꯟꯕꯕꯨ ꯀꯧꯗꯨ ꯂꯥꯛꯄꯗ ꯁꯅꯥꯅ ꯁꯥꯕ ꯅꯤꯡꯊꯤꯖꯔꯕ ꯃꯩ ꯏꯁꯤꯡ ꯊꯥꯡ ꯇꯦꯟ ꯆꯪꯕ ꯉꯝꯗꯕ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯃꯈꯨꯠꯇ ꯃꯥꯒꯤ ꯁꯅꯥ ꯃꯆꯨꯒꯨꯝ ꯂꯪꯅ ꯃꯉꯥꯜ ꯅꯥꯏꯔꯕ ꯇꯤꯃꯤꯟꯇꯥ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯄꯥꯡꯒꯟꯕꯅ ꯂꯦꯞꯈꯠꯂꯛꯄꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ "ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯏ ꯄꯥꯡꯒꯟꯕ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯪꯅ ꯇꯞꯅ "ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯌꯥꯏꯁꯥꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕꯅꯤ, ꯑꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯖꯥꯇꯤ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯂꯒꯗꯕꯅꯤ." ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯡꯒꯟꯕꯕꯨ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯗꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯍꯤꯌꯥꯏꯅꯨꯕꯨ ꯍꯧꯒꯠꯄꯤꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯇꯥꯡꯁꯥꯡꯕꯒꯤ ꯃꯐꯝꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯔꯨꯁꯤ." ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯡꯒꯟꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯄꯤꯅ ꯏꯊꯟ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃ ꯏꯟꯈꯥꯏꯗꯨꯅ ꯌꯥꯏꯁꯥꯗ ꯍꯧꯒꯠꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯌꯥꯏꯁꯥꯕꯨ ꯎꯕꯗ ꯀꯤꯕꯅ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯌꯥꯏꯁꯥ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ "ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯥ, ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ꯫ ꯇꯥꯡꯁꯥꯡꯕꯒꯤ ꯃꯐꯝꯗ ꯂꯥꯟꯗꯥꯕꯗ ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯅꯤ." ꯄꯥꯡꯒꯟꯕꯁꯨ ꯌꯥꯏꯁꯥꯗ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ "ꯆꯍꯤ ꯆꯥ ꯀꯌꯥ ꯑꯃꯪꯁꯨ ꯍꯥꯏꯔꯤꯕ ꯏꯊꯠ ꯑꯁꯤꯕꯨ ꯉꯥꯛꯁꯦꯟꯗꯨ ꯂꯩꯔꯛꯂꯕ ꯂꯥꯏꯑꯣꯏꯔꯕ ꯆꯤꯡꯂꯥꯏ, ꯅꯪꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯑꯩꯒꯤ ꯄꯟꯊꯧ ꯃꯥꯒꯤ ꯂꯃꯟ ꯁꯤꯡꯖꯒꯦ, ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯅꯥꯏ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ." ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯏꯁꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ "ꯃꯤꯑꯣꯏꯕ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯍꯥꯏꯕꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯣꯏꯔꯕꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯄꯥꯡꯒꯟꯕꯗ ꯈꯨꯔꯨꯝꯂꯛꯏ ꯑꯗꯨꯒ "ꯂꯥꯛꯑꯣ, ꯑꯩꯒꯤ ꯏꯊꯠ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯅꯪꯅ ꯇꯣꯡꯂꯒꯗꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯁꯥꯗꯣꯡ ꯑꯩꯅ ꯑꯣꯏꯔꯕꯅꯤ." ꯄꯥꯡꯒꯟꯕꯁꯨ ꯌꯥꯏꯁꯥꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯤ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦ ꯇꯧꯔꯒ "ꯂꯥꯛꯑꯣ ꯍꯤꯌꯥꯏꯅꯨ, ꯅꯪꯒꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯂꯨꯔꯁꯦ." ꯍꯤꯌꯥꯏꯅꯨꯁꯨ ꯌꯥꯏꯁꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯈꯨꯔꯨꯝꯖꯗꯨꯅ ꯇꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯥꯏꯁꯥꯕꯨ ꯇꯣꯡꯗꯨꯅ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯝꯍꯨꯏ ꯃꯥꯟꯕ ꯖꯤꯕ ꯀꯌꯥꯗ ꯍꯔꯥꯎꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯌꯥꯏꯁꯥꯕꯨ ꯎꯖꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯈꯨꯔꯨꯝꯖꯩ꯫ ꯄꯥꯡꯒꯟꯕꯒꯤ ꯃꯐꯝꯗꯁꯨ ꯃꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ "ꯌꯥꯏꯁꯥ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯄꯥꯡꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ." ꯌꯥꯏꯁꯥ ꯌꯥꯎꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯞꯂꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯡꯒꯟꯕꯒꯤ ꯃꯀꯣꯛꯇ ꯎꯞꯄꯤꯗꯨꯅ ꯃꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯅ ꯄꯥꯡꯒꯟꯕꯗ ꯀꯣꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯎ ꯈꯣꯡꯅꯔꯛꯏ꯫ ꯄꯥꯡꯒꯟꯕꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯏꯜꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ "ꯑꯩꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯊꯥꯖꯔꯕꯅꯤ ꯍꯥꯏꯔꯤꯕꯅꯤ." ꯄꯥꯡꯒꯟꯕꯁꯨ ꯅꯣꯛꯂꯗꯨꯅ ꯂꯛꯅꯔꯒꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯂꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ "ꯑꯩꯕꯨ ꯅꯃꯩ ꯄꯥꯟꯕꯤ ꯅꯪ ꯂꯧꯕ ꯇꯥꯔꯕ?" ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨꯗꯤ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯃꯃꯩ ꯑꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ "ꯅꯪꯅ ꯄꯥꯝꯗꯕ ꯑꯩꯒꯤ ꯏꯃꯩꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯒꯨꯜꯁꯦ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯍꯪꯂꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯡꯒꯟꯕꯅ "ꯑꯩꯁꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯗꯧꯔꯕꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯅꯃꯩꯅ ꯌꯦꯠꯂꯒ ꯍꯥꯠꯄꯤꯒꯦ ꯍꯥꯏꯔꯣ?" ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯎꯕ ꯂꯥꯎꯕꯅꯦ ꯈꯣꯡꯕ ꯈꯣꯡꯕꯅꯦ ꯇꯧꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯤꯡꯗ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯄꯥꯡꯒꯟꯕ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ
luhongba numit oibanina lamhui malaba jiba kaya adu harau tayamna makhoi marolda isai saktuna chongphanduna nungaiba phongdoknari adumna hingaduda harau nungaina jagoi saba isai sakpa kaya tawkibaduna warduna potana khibana inunga lamdai adwaidadi mafam adu isik-sikpa haibadu oirami adubu mayam aduna potana khrabasu panganba amadi yainudi nungai raba wari kaya sadu leirami panganba magi haukhra matam amadi magi mama tharo sangbi maramda wari kaya ama yanugi mafamda libirami amadi miyoi bama oibagi phise saksa kaya masu takpi tambirami asumna anidu awanungai wari kaya sanaramlaga makoi anisu pothanakri mathangi numit haibdu oirami panganba makuta matik magul leiraba ta adu paiduna yaisa ki manakta changsilai aduga yaisa nangdi layoiraba jiba mani nangna karama numittagi tangsamgi lebakta landabuna phageni haibdo haibiyo yaisa naiha khallabagi tungda panganbada yengladuna ai yaksang ase asok apan khara leiri maram maduna numit singbum humni leiraga marini janma numitta aina nangbu tangsangbagi lebakta buduna thamlamki aduga aigi isa inai kayaso wage hizaw amasu saduna nanga puna chalasi tawbutabu nangna hanam phamadu yewraga nangbu tangsangbuda phahangadabani makoigi lebagi chatnabi oina masak mong khangdaba jiba manatraga daibang miyoiba ma pharaga numit singbum humni leiraga mayamgi mangda pudoktuna yaibi lawgani adumna numit humni chanba du phawba nang tangsangbi kaisum jang manung aduda leiduna lamkon bibu thidoklaga nangbu hana saktaktuna aikhoigi lanung kayase mangonda tamgadabani aduga nangbu yaibi lawnaba mayam punba matam aduda aikhoini yoksilaktuna tangsangbuki mathakta landasi panganbasu yaisabu thagatlamlaga harauna laktuna yainugi mafamda yaisana harak wafam kudimak adu tamlami lamhoi malaba jiba kanglup adusu pulap puna watana si haina panganbana kaurami mayam adusu na pullabada yainuna makhoigi londa panganbagi mafamda yaisana harak wafam adu haidu khanghalami mayam adusu panganbaga puna landarani haina makhu thangalaktuna laukhongba haurai panganba mayam adubu lusingduna amangsuk hariba ithat aduda hauriba charbu uzau kaya yanduna mataw karamna wagai hi sagani haibadu takpirami adumna mayam sangduna uzau kaya yanthat aduna charbu hizau ma sakhirami yaisana tharakpa numit humni dugi manungda wagai hizau ahum sabu loiraduna sem sabu pumnamak loikri matamna asum haukibana hayeng dangairi yaisana tharakpa numit adu yaugadaba ahing aduda kusu kulai kaya amasu sem saba loiraduna inung nganbaga khongsan ba haunanaba sem saba pumba loikri aduba somda hiyainudi mapuroibagi khanbada mathoi wana kapsarami panganbasu hiyainugi mapukning themjinbirai hiyaino nangsi nupi mankidredako nangna dumna nungsuk nungjanarabni mataw karamna aina khong thangdokpa ngamgani hiyainusu kapna panganbada yengladuna tapna haijarai nangna mataw karamna numit singbum humni adubu tangsangbugi kaisum sangda lelugadawribanu madu khanbada ai haifam khangdana wai panganba naktikta kaidana aina mafamadu yorokpa phawba nang ngaibiramuko nang ngaibiramu asi haiduna kablai panganbasu hiyainubu mathada chena konsinbirami aduga panganbana hiyaino ai kashi tawroi noina tangsangbugi mafamada yorokdri phawba ai nangmu soidana ngairamgani tangsangmu magi luren kaktuna aigi pathaw amadi nangi imagi laman soidan singlagadabani lansi loibaga aigi khuna nangmu puduna chalaga nangbu aigi nupina haiduna miyam khang lauthokani nangna aigi palimgi seba phangmuda madu yenglaga aina pena nopjagadoribani asumna nusirabu wahaina hiyainubu thembirami hiyainusu chinbang adudadi mon minok tamni adubu milu anidadi lepa leita mapi sinthajaduna panganbagi mathanung adu leijari asumna hingaduna haukhibana tangsangbagi mafamda landanaba khongsangadabagi matam haibadu oirakle
ꯄꯥꯡꯒꯟꯕꯁꯨ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯝꯂꯒ ꯌꯥꯏꯁꯥꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯄꯥꯡꯒꯟꯕꯅ ꯆꯠꯈꯤꯕꯒ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤ ꯂꯨꯆꯤꯡꯗꯨꯅ ꯆꯥꯎꯔꯕ ꯋꯥꯛꯌꯦꯜ ꯍꯤꯖꯥꯎ ꯑꯍꯨꯝ ꯑꯗꯨ ꯍꯣꯟꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯃꯈꯣꯏꯁꯨ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯗꯨꯅ ꯄꯥꯡꯒꯟꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯦꯡꯖꯍꯧꯔꯤ꯫ ꯌꯥꯏꯁꯥꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯄꯥꯏꯔꯛꯄꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯆꯨꯞꯅ ꯂꯦꯞꯇꯅ ꯄꯥꯏꯔꯛꯄꯅ ꯇꯥꯡꯁꯥꯡꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯄꯥꯡꯒꯟꯕꯕꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯌꯥꯏꯁꯥ, ꯅꯪꯅ ꯑꯩꯒꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥ ꯀꯌꯥꯗꯨꯕꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄꯗꯣ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯥꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯁꯥꯅ, ꯄꯥꯡꯒꯟꯕ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯐꯝ ꯑꯁꯦ ꯇꯥꯡꯁꯥꯡꯕꯒꯤ ꯂꯩꯕꯥꯛ ꯑꯣꯏꯖꯔꯕꯁꯨ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯐꯝꯁꯤ ꯂꯩꯕ ꯃꯤ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕ ꯖꯤꯕ ꯀꯌꯥꯁꯤꯕꯨ ꯊꯦꯝꯗꯨꯅ ꯈꯪꯅꯔꯒ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯁꯤꯟꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯐꯝꯗ ꯐꯍꯟꯁꯤ꯫ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯈꯣꯡꯂꯩꯇꯨꯅ ꯌꯧꯔꯛꯅꯕ ꯅꯪꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯎꯀꯣ꯫ ꯑꯗꯨꯝꯅ ꯄꯥꯡꯒꯟꯕꯒ ꯌꯥꯏꯁꯥꯒꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯌꯥꯏꯁꯥꯁꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯡꯒꯟꯕꯁꯨ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯥꯡꯒꯟꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯈꯔ ꯇꯥꯔꯤꯕꯗꯨ ꯎꯔꯗꯨꯅ ꯄꯥꯡꯒꯟꯕꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯡꯒꯟꯕꯅ ꯆꯪꯂꯛꯄꯗ ꯎꯔꯗꯨꯅ ꯃꯤꯑꯣꯏꯕ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯃꯈꯨꯠꯇ ꯈꯨꯠꯂꯩ ꯀꯌꯥ ꯄꯥꯏꯗꯨꯅ ꯄꯥꯡꯒꯟꯕꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯃꯤ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ, ꯃꯐꯝꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯄꯥꯡꯒꯟꯕꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯤꯔꯤꯕ ꯃꯃꯥ ꯊꯔꯣꯁꯪꯕꯤꯅ ꯄꯤꯔꯛꯄ ꯈꯨꯖꯤꯗꯨ ꯎꯠꯂꯗꯨꯅ, ꯑꯩ ꯂꯝꯀꯣꯟꯕꯤꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯊꯥꯡꯂꯦꯟ ꯈꯣꯝꯕꯒꯤ ꯃꯔꯨꯞ ꯂꯤꯛꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯄꯥꯡꯒꯟꯕꯅ ꯃꯥ ꯂꯤꯛꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯉꯣꯟꯗ ꯂꯥꯟꯗꯥꯒꯤ ꯇꯧꯔꯝꯕ ꯀꯌꯥꯗꯨ ꯇꯣꯛꯅꯗꯨꯅ ꯄꯥꯡꯒꯟꯕꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯋꯥ ꯉꯥꯡꯂꯛꯄ ꯑꯍꯜ ꯑꯗꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ, ꯀꯔꯤ ꯍꯥꯏꯕ? ꯅꯪꯕꯨ ꯏꯇꯥꯎ ꯂꯤꯛꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ? ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯄꯟꯊꯧ ꯃꯥꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯇꯥꯡꯁꯥꯡꯕ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯂꯧꯔꯒ ꯂꯝꯀꯣꯟꯕꯤꯕꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯈꯨꯜꯗ ꯄꯨꯈꯤꯒꯦ ꯈꯟꯗꯨ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯡꯒꯟꯕꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯪꯖꯐꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯊꯥꯡꯂꯦꯟ ꯈꯣꯝꯕꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯀꯌꯥꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯄꯥꯡꯒꯟꯕꯅꯁꯨ ꯂꯩꯔꯝꯂꯤꯕ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯂꯥꯂꯣꯟ ꯀꯌꯥ ꯑꯃ ꯑꯃꯗ ꯆꯤꯊꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎꯅ ꯂꯥꯛꯄꯁꯦ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ꯫ ꯇꯥꯡꯁꯥꯡꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯔꯕ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯀꯣꯅꯨꯡꯁꯤ ꯂꯩꯇꯦ꯫ ꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯈꯔꯒ ꯅꯪꯒ ꯄꯨꯟꯅ ꯆꯠꯂꯒ ꯇꯥꯡꯁꯥꯡꯕꯒꯤ ꯂꯥꯟꯃꯤ ꯈꯔ ꯍꯥꯠꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯃꯌꯥꯝꯁꯤꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯝꯀꯣꯟꯕꯤꯕꯨ ꯊꯥꯗꯣꯛꯍꯧꯔꯁꯤ꯫ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯏꯇꯥꯎꯒꯤ ꯂꯥꯟꯃꯤ ꯀꯌꯥꯗꯣ ꯌꯧꯔꯛꯄꯒ ꯇꯥꯡꯁꯥꯡꯕ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯟꯗꯥꯔꯁꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯁꯤꯡꯅꯤꯕꯨ ꯂꯝꯖꯤꯡꯕꯤꯗꯨꯅ ꯄꯨꯕꯤꯔꯣ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯈꯔꯒ ꯄꯥꯡꯒꯟꯕꯒ ꯂꯣꯟꯅ ꯇꯥꯡꯁꯥꯡꯕꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯥꯡꯒꯟꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅ ꯂꯥꯛꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯥꯡꯒꯟꯕꯒ ꯂꯣꯏꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯟꯃꯤ ꯀꯌꯥꯗꯨ ꯑꯁꯨꯝ ꯍꯜꯂꯛꯄꯗꯒꯤ ꯇꯥꯡꯁꯥꯡꯕ ꯃꯁꯥꯃꯛ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯃꯈꯣꯏ ꯈꯔꯗꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯕꯨ ꯎꯕꯗ ꯇꯥꯡꯁꯥꯡꯕꯁꯨ ꯉꯛꯂꯗꯨꯅ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯗꯅ, ꯍꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯪꯕꯨ ꯑꯩꯁꯤ ꯀꯅꯥꯅ ꯃꯁꯛ ꯈꯪꯂꯕ꯭ꯔꯣ? ꯍꯥꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯇꯥꯡꯁꯥꯡꯕꯗ ꯌꯦꯡꯂꯗꯨꯅ ꯄꯥꯡꯒꯟꯕꯅ, ꯅꯪꯕꯨ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ
ꯂꯤꯛꯂꯥꯏꯒꯤ ꯃꯆꯥꯅꯤ ꯇꯥꯡꯁꯥꯡꯕꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯒꯤ ꯇꯦꯡꯕꯥꯡꯂꯤꯕ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯁꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯂꯤꯟꯅꯥꯎꯁꯤꯡ ꯑꯁꯤꯒ ꯐꯥꯖꯤꯜꯂꯨꯍꯦ ꯑꯗꯨꯝꯅ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯇꯦꯡꯕꯥꯡꯂꯤꯕ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯤ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕ ꯃꯈꯣꯏ ꯈꯔꯗꯨꯒ ꯐꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯂꯝꯃꯤ ꯄꯥꯡꯒꯟꯕꯒꯤ ꯇꯦꯡꯕꯥꯡꯂꯤꯕ ꯃꯈꯣꯏ ꯈꯔꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ ꯏꯇꯥꯎ ꯃꯥꯡꯗ ꯎꯔꯤꯕ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗꯅꯤ ꯇꯥꯡꯁꯥꯡꯕꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯝꯀꯣꯟꯕꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯡꯒꯟꯕꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯠꯈꯤꯗꯨꯅ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯥꯡꯒꯟꯕꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯎꯔꯤ ꯅꯨꯄꯤ ꯑꯃ ꯃꯈꯨꯠ ꯑꯅꯤꯗ ꯆꯥꯎꯔꯕ ꯌꯣꯠꯂꯤꯡ ꯊꯨꯗꯨꯅ ꯅꯤꯡꯊꯤꯔꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯗ ꯂꯩꯔꯤꯕꯗꯨ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯗꯁꯨ ꯊꯔꯣ ꯁꯪꯃꯤꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯈꯨꯖꯤꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯥꯡꯒꯟꯕ ꯑꯗꯨꯝ ꯈꯪꯂꯦ ꯂꯩꯔꯤꯕꯁꯤ ꯊꯥꯡꯂꯦꯟ ꯈꯣꯝꯕꯒꯤ ꯃꯃꯣꯝꯂꯣꯏ ꯂꯝꯀꯣꯟꯕꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕꯗꯨ ꯄꯥꯡꯒꯟꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯝꯀꯣꯟꯕꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯗꯨꯅ ꯂꯝꯀꯣꯟꯕꯤ ꯁꯦ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯂꯝꯀꯣꯟꯕꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯛꯏ ꯂꯝꯀꯣꯟꯕꯤ ꯋꯥꯈꯜ ꯈꯔ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯒ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯐꯥꯒꯅꯨ ꯑꯁꯨꯝꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯩꯁꯨ ꯍꯥꯠꯂꯣꯏ ꯑꯩ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯃꯔꯨꯞ ꯂꯤꯛꯂꯥꯏꯒꯤ ꯃꯆꯥꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯁꯪꯃꯤꯟꯅ ꯄꯤꯔꯛꯄ ꯈꯨꯖꯤꯗꯨ ꯂꯝꯀꯣꯟꯕꯤꯗ ꯎꯠꯂꯤ ꯂꯝꯀꯣꯟꯕꯤꯁꯨ ꯈꯨꯖꯤꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯣꯔ ꯑꯗꯨ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯛꯄꯤꯌꯨꯕ ꯄꯥꯡꯒꯟꯕꯁꯨ ꯃꯥꯅ ꯉꯁꯥꯏ ꯂꯤꯠꯁꯤꯜꯂꯛꯄꯗꯣꯝꯗ ꯑꯃꯨꯛ ꯈꯣꯡꯂꯩ ꯊꯨꯅ ꯐꯠꯂꯤ ꯊꯣꯛꯈꯤꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯂꯝꯀꯣꯟꯕꯤꯗ ꯏꯟꯕꯤꯔꯝꯃꯤ ꯂꯝꯀꯣꯟꯕꯤ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯂꯒ ꯄꯥꯡꯒꯟꯕꯒꯤ ꯃꯊꯥꯅꯨꯡꯗ ꯃꯒꯣꯛ ꯑꯗꯨ ꯍꯥꯏꯊꯔꯛꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯄꯥꯡꯒꯟꯕꯁꯨ ꯂꯝꯀꯣꯟꯕꯤꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯈꯨꯖꯤꯗꯨ ꯂꯝꯀꯣꯟꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯖꯤꯟꯕꯤꯗꯨꯅ ꯂꯝꯀꯣꯟꯕꯤ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯨꯃꯤꯠꯁꯤꯡꯕꯨ ꯍꯨꯝꯅꯤꯗꯤ ꯅꯪ ꯈꯥꯡꯈꯣꯀꯣ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯠꯇ꯭ꯔꯕ ꯇꯥꯡꯁꯥꯡꯕꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯅ ꯀꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯡꯒꯟꯕꯁꯨ ꯊꯤꯟꯊꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯇꯥꯡꯁꯥꯡꯕꯨ ꯌꯥꯗꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯝꯅ ꯅꯨꯃꯤꯠꯁꯤꯡꯕꯨ ꯍꯨꯝꯅꯤ ꯆꯟꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯁꯥꯡꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯈꯔ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯏꯁꯥꯅ ꯂꯨꯆꯤꯡꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃ ꯊꯨꯡꯂꯔꯦ ꯍꯥꯟꯅ ꯄꯥꯡꯒꯟꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯡꯁꯥꯡꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯈꯔꯗꯨꯁꯨ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯦ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯁꯛ ꯂꯣꯠꯂꯒ ꯇꯥꯡꯁꯥꯡꯕꯒꯤ ꯀꯣꯅꯨꯡꯒꯤ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯡꯁꯥꯡꯕꯅ ꯃꯥꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ ꯑꯗꯨꯝꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯝꯍꯩ ꯃꯥꯜꯂꯕ ꯖꯤꯕ ꯀꯌꯥ ꯑꯗꯨꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯀꯣꯅꯨꯡꯒꯤ ꯆꯥꯏꯅꯄꯨꯡ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯇꯤꯜꯂꯕꯗ ꯇꯥꯡꯁꯥꯡꯕꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯇꯥꯎ ꯉꯁꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯈꯔ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯒꯤ ꯏꯈꯥ ꯄꯣꯟꯗꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯡꯁꯥꯡꯕꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯏꯅꯤꯡꯊꯧ ꯇꯥꯡꯁꯥꯡꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯄꯥꯡꯒꯟꯕꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯆꯠꯈꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯆꯥꯏꯅꯄꯨꯡ ꯑꯗꯨꯒꯤ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯄꯔꯦꯡ ꯁꯥꯅ ꯃꯈꯨꯠꯇꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯇꯥꯡꯁꯥꯡꯕꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯕ ꯑꯃꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯅ ꯍꯤꯡꯅ ꯊꯝꯂꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯥꯡꯁꯥꯡꯕꯒꯤ ꯃꯅꯥꯏ ꯊꯥꯡꯄꯥꯛ ꯄꯥꯏꯕ ꯈꯔ ꯑꯗꯨꯒ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯃꯥꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯈꯔꯗꯨ ꯌꯥꯏꯕꯤꯂꯧꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯄꯥꯡꯒꯟꯕ ꯑꯃꯗꯤ
ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯨꯔꯦꯟ ꯀꯛꯂꯒꯦ ꯍꯥꯏꯅ ꯇꯥꯡꯁꯥꯡꯕꯒꯤ ꯃꯅꯥꯏ ꯊꯪꯄꯥꯛ ꯄꯥꯏꯕ ꯃꯈꯣꯏ ꯈꯔꯗꯨ ꯆꯪꯁꯤꯜꯂꯛꯄꯒ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨ ꯂꯩꯔꯝꯕ ꯍꯤꯌꯥꯏꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯇꯥꯡꯁꯥꯡꯕ ꯇꯝꯅ ꯂꯪꯁꯤꯜꯂꯤ꯫ ꯇꯥꯡꯁꯥꯡꯕꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯐꯠ ꯉꯥꯛꯊꯣꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯈꯨꯠ ꯊꯥꯕ ꯍꯧꯈꯤꯕꯗꯒꯤ ꯃꯁꯛ ꯂꯣꯠꯂꯒ ꯂꯩꯔꯝꯕ ꯂꯝꯍꯨꯏ ꯃꯥꯜꯂꯕ ꯖꯤꯕ ꯀꯌꯥ ꯑꯃꯗꯤ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯈꯔꯗꯨꯁꯨ ꯄꯨꯂꯞ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯇꯥꯡꯁꯥꯡꯕꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯠꯇ ꯈꯥꯛꯇꯅ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯍꯤꯌꯥꯏꯅꯨ ꯄꯥꯡꯒꯟꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯜꯂꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯄꯥꯡꯒꯟꯕꯗ ꯃꯥꯒꯤ ꯊꯥꯡꯇꯦꯟ ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯁꯅꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯃꯥꯒꯤ ꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯇꯥꯡꯁꯥꯡꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯄꯥꯡꯒꯟꯕꯅ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯎꯕꯗꯗꯤ ꯇꯥꯡꯁꯥꯡꯕ ꯃꯁꯥꯗꯨ ꯈꯛꯇꯛ ꯁꯥꯏ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯠꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯁꯨ ꯇꯥꯡꯁꯥꯡꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯂꯒ ꯇꯥꯡꯁꯥꯡꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯡꯁꯥꯡꯕꯁꯨ ꯌꯥꯝ ꯁꯥꯎꯅ ꯄꯥꯡꯒꯟꯕꯒꯤ ꯃꯤꯆꯪ ꯆꯪꯕ ꯀꯌꯥ ꯑꯃ ꯍꯥꯠꯂꯗꯨꯅ ꯄꯥꯡꯒꯟꯕ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯇꯥꯡꯁꯥꯡꯕ ꯃꯥꯌꯣꯛꯅꯔꯗꯨꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯅ ꯐꯨꯅꯔꯛꯏ꯫ ꯑꯅꯤꯗꯨ ꯍꯦꯟꯖꯤꯟꯅꯕꯗꯤ ꯉꯝꯅꯗ꯭ꯔꯦ, ꯃꯔꯝꯗꯤ ꯄꯥꯡꯒꯟꯕꯁꯨ ꯃꯄꯥꯡꯒꯟ ꯀꯟꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯁꯅꯥꯒꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯀꯌꯥꯗꯨꯅ ꯁꯛꯇꯤ ꯍꯦꯟꯅ ꯍꯥꯞꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯡꯁꯥꯡꯕꯁꯨ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯖꯤꯕ ꯑꯃ ꯑꯣꯏꯗꯨꯅ ꯏꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗ ꯇꯥꯡꯁꯥꯡꯕꯕꯨ ꯄꯥꯡꯒꯟꯕꯅ ꯂꯥꯛꯆꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯥꯡꯒꯟꯕ ꯑꯃꯗꯤ ꯇꯥꯡꯁꯥꯡꯕꯅ ꯂꯥꯟꯁꯣꯛꯅꯔꯤꯉꯩꯗ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯤꯌꯥꯏꯅꯨ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯝꯀꯣꯟꯕꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯅ ꯂꯝꯀꯣꯟꯕꯤꯕꯨ ꯁꯧꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯂꯝꯀꯣꯟꯕꯤꯕꯨ ꯎꯖꯕꯗ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯈꯔꯗꯨꯗꯤ ꯍꯔꯥꯎꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯝꯀꯣꯟꯕꯤꯅ ꯌꯥꯏꯐꯔꯦ, ꯄꯥꯡꯒꯟꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯔꯤꯀꯥꯟꯗꯒꯤ ꯇꯥꯡꯁꯥꯡꯕꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯁꯣꯛꯄꯅ ꯏꯈꯦꯡ ꯃꯊꯛ ꯑꯗꯨꯗ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯇꯥꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯥꯡꯒꯟꯕꯁꯨ ꯃꯊꯧꯅ ꯂꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯁꯥꯡꯕꯗ ꯌꯦꯡꯂꯒ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯟꯊꯧꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯖꯤꯕ ꯀꯌꯥ ꯍꯥꯠꯄꯤꯕ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯤꯡꯂꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯉꯛꯁꯝꯗ ꯊꯤꯟꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯣꯏꯗꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯡꯁꯥꯡꯕꯅ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯕꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯗꯤ ꯃꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯝꯀꯣꯟꯕꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯖꯗꯨꯅ ꯄꯥꯡꯒꯟꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯔꯥꯎꯈꯤꯕꯅ ꯄꯥꯡꯒꯟꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯃꯥꯒꯤ ꯋꯥꯁꯛ ꯉꯥꯛꯂꯕꯅꯤꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ, ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯡꯒꯟꯕꯒꯤ ꯑꯣꯏ ꯊꯪꯕꯗ ꯍꯤꯌꯥꯏꯅꯨꯅ ꯂꯝꯀꯣꯟꯕꯤꯕꯨ ꯀꯣꯟꯕꯤꯗꯨꯅ ꯂꯦꯞꯂꯒ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯊꯥꯡꯂꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯑꯗꯨꯅ ꯄꯥꯡꯒꯟꯕꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯣ ꯍꯥꯏꯅ ꯍꯥꯏꯅꯔꯛꯏ꯫ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯄꯟꯊꯧꯒꯤ ꯂꯃꯟ ꯁꯤꯡꯂꯒ ꯍꯟꯖꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯌꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯇꯦꯡꯕꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯔꯁꯤ꯫ ꯑꯗꯨꯕꯨ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯤ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕ ꯃꯈꯣꯏ ꯈꯔꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕꯗꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯗꯨꯅ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯇꯥꯡꯁꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡꯕ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯂꯕꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯍꯧꯔꯒꯦ꯫ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯗꯨꯅ ꯅꯪꯒꯤ ꯈꯨꯜꯗ ꯆꯠꯈ꯭ꯔꯣꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯡꯒꯟꯕꯁꯨ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯍꯤꯡꯍꯧꯔꯤꯕ ꯂꯝꯍꯨꯏ ꯃꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯀꯣꯟꯕꯤꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛꯁꯨ ꯇꯝꯅ ꯍꯤꯖꯥꯎ ꯑꯗꯨ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯏꯊꯠ ꯑꯗꯨ ꯌꯧꯔꯗꯨꯅ ꯏꯊꯠ ꯑꯗꯨꯗ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯝꯀꯣꯟꯕꯤꯕꯨ ꯃꯁꯥ ꯀꯟꯈꯠꯍꯟꯅꯕ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯗꯒꯤꯗꯤ ꯂꯝꯀꯣꯟꯕꯤꯁꯨ ꯃꯁꯥ ꯀꯟꯈꯠꯂꯛꯂꯤ꯫
lamoi malaba jiba kaya adusu makogi mafam asi thadokuna chatningde haina hairakpadagi hiyainu mapana amuk hanna ningthau ohilamlaga pangan basu hiyainu amadi lamkon biu puduna magi khul hidai phamtamna yaisabu tongduna satchirami somdasu tharo sangbi ngasidi mathamoi adu irang langdu leiringai khunja khra chelakduna chawraba singlai ama pairakle haina paudam lari kari haiba adudi nakhusu kulai paiduna chiksin leinaro tharo sangbi masa maksu akhu chaba kulai paiduna khunja nupa mayam aduga jinglai adugi mathakta landana sem saduna leikri panganba nangi khunja mayam se makhutta kulai paiduna aingonda landana ba sem sakri yaisa kaisu pakhat bigano si haiduna magi matik magul leiraba timenta adu thangalaga ulaklami timenta adu ubada mayamna panganba halakle haina laungnare tharo sangbisu masalak lekhanbada mathamoi edu pena kapjari yaisana laimai dehek thabaga panganbana hiyaino amadi langkon biu puduna janglaklibuda ubada khulgi miyam adu harauna chensilaktuna panganbabu konbu thangbo tawrami tharo sangbisu khunja mayamgi matawadu yenglaga mitludagi pirang sinthana masinda nokfe tawrei panganbana hiyaino da yengladuna hiyaino agi palemni asumna tharo sangbibu masak taklami panganbana sangsilaktuna mamabu khurumje hiyaino panganbana tawba dugumna haiboi haitoboi khurummi lamkon bisu khurumbudu yawjarakbani adubu hiyaino masinna du suktoi aduga miyeidi inepo khurumjaraka haipa sabilin sisu masyaw silaktunaga magisa ai nupase mungi khali jala asumna pasina tapna sonjai hiyainu tapna sonmadu panganbana tardun nuklei aduga lamkon bisu nasak yam phajari shiri masu ai nupi oiba yai kaino asumna hiyainu bulaknaragi khanduna panganba lamkon bidi yenglaga noksili lamkon bidi tawribadu karisu khangjadabanina masu panganbada yenglaga isam samna nokfe tawrei lamkon bigi mataw adu ubada hiyainu di somda sauningbana mathamoi adu prok chaklami tharo sangbina panganbada yengduna hiyainu gi makokta nushinnan thabiraga mahadi kananoi bunga ima namau nupini asum hairakpani aduba hiyainu su nanghaurai haibagum phatlauna lamkon bida yenglaga ima ahidi namau nupini amasidi namau nupina teko tharo sangbi adum khange lamkon bidi mamau nupina te haina hairakpani haina adubu hiyainu gi mataw aduda tharo sangbi noklei aduga imau gi mingdi kari kaubage hiyainu su nokfai ka tawduna tharo sangbi gi manakta khar naksilaklaga ima namau budi hiyainu haina kawe pangan badi hiyainu mabu khamanjabada uraga pawnawda noksarami tharo sangbi su hiyainu amadi lamkon bibu makoi animak mathada chena konsinjai adumna tharo sangbina lamkon bibu siyauna nushina konbi baduda hiyainu gi wakhalda kaino aiko inem boksiba asigi lintang khai obanu isisu mamo oining isala adumna lamkon bisu makoi gi khulda thambiduna nungaina matam khra haukrabagi tungda hiyainu mama haibudu oigadawre pangan badi masa phangjarani khanbada mathamoi adu penjarami nongma ehing amada panganbaga hiyainu kanu sinana ngari kaya sanarami hiyainu ngasidi ibani se mama pa ma haibdo oigadawre ko hiyainu su nokladuna panganbada yengladuna haire aidi isa se uningbana leiba ngamjabane ado nangdi isa wu yengningdabru nupa asumna harau hangzare panganba nokladuna hiyainu di yenglaga tapnaire ubudi yam uningi ado nangdongna isada mamai palaka chakhanbada aidi warabani hiyainu da handakti sauningbaga mabuni nusibaga punsingkiduna kapthorei aina khanglabaneba nangna linta khai ubanu ise he ubadagi nang kaina mai taw khrabase aina khanglabaneba nasa phawba aidongna mamai palaka chakhanbada nang nasa si phawba nang sidraba natro nang nung sidraba natraba Hari, nangna pamladi linu pisisu law mana pokum asadi makong panbagi muhutta lin mamay ni palagwis aidi nakoy tayo bang mayoy baga kari bagke nari bagke imay amagakpan ba inakara sang laga tumba sinatra
ꯑꯩꯕꯨ ꯌꯥꯝ ꯄꯥꯝꯗꯕ ꯅꯣꯛꯅꯕꯤꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯩꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯔꯤꯅꯣ? ꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯗꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ꯫ ꯄꯥꯡꯒꯟꯕꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯨꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯃꯆꯥꯗꯣ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯒꯗꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯐꯝꯗ ꯂꯥꯛꯅꯔꯨꯕꯅꯤ ꯄꯥꯡꯒꯟꯕ ꯃꯥꯗꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯅ ꯍꯤꯛꯅꯤꯅ ꯀꯞꯂꯛꯄꯗꯨꯗꯗꯤ ꯄꯥꯡꯒꯟꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯤꯌꯥꯏꯅꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯦꯝꯕꯤꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯂꯅꯨꯁꯦ, ꯑꯩꯅ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦꯂꯛꯅꯕꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯄꯤꯗꯣꯔꯦ ꯈꯟꯕꯗ ꯑꯩ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯅꯪ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯑꯣꯏꯅꯔꯛꯄꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯑꯩꯅ ꯂꯛꯅꯕꯅꯦꯕ꯫ ꯃꯥꯂꯦꯝꯁꯤꯗ ꯑꯩꯒꯤ ꯍꯤꯌꯥꯏꯅꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯥꯡꯒꯟꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯑꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯤꯟꯊꯔꯝꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯁꯣꯝꯗꯅ ꯅꯣꯡꯊꯥꯡꯕꯅ ꯃꯌꯨꯝ ꯂꯩꯕꯥꯛꯇ ꯍꯜꯂꯛꯄꯗꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯅꯣꯡꯊꯥꯡꯕꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯅ ꯃꯀꯣꯛ ꯌꯥꯎꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯅꯣꯡꯊꯥꯡꯕꯁꯨ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯀꯛꯄ ꯂꯨꯔꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯎꯔꯤ ꯇꯥꯡꯁꯥꯡꯕꯒꯤ ꯂꯨꯔꯦꯜꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫ ꯅꯣꯡꯊꯥꯡꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯑꯀꯛꯄ ꯂꯨꯔꯦꯜ ꯑꯗꯨꯕꯨ ꯈꯨꯡꯒꯠꯂꯒ ꯇꯥꯡꯁꯥꯡꯕꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯌꯦꯡꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯍꯥꯠꯈꯤꯕ ꯄꯥꯡꯒꯟꯕꯕꯨ ꯅꯣꯡꯊꯥꯡꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯊꯥꯡꯕ ꯑꯁꯥꯎꯕꯗꯨꯅ ꯍꯦꯃꯟꯈꯤꯕꯅ ꯀꯟꯅ ꯃꯇꯣꯝꯇ ꯂꯥꯎꯗꯨꯅ ꯃꯄꯥꯕꯨꯡ ꯇꯥꯡꯁꯥꯡꯕꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯅꯣꯡꯊꯥꯡꯕꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯈ꯭ꯔꯕ ꯂꯨꯔꯦꯟ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯅꯥꯟꯖꯗꯨꯅ ꯑꯩ ꯑꯃ ꯂꯩꯅ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯟꯊꯧ ꯅꯪꯒꯤ ꯂꯨꯔꯦꯜ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯂꯧꯔꯝꯂꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯥ? ꯐꯩ, ꯑꯉꯝ ꯑꯉꯥꯟ ꯍꯥꯏꯔꯤꯕ ꯅꯪꯅ ꯈꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯄꯟꯊꯧꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯇꯨꯝꯅ ꯑꯩꯅ ꯃꯨꯊꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯊꯥꯡꯕꯅ ꯍꯜꯂꯛꯄꯗꯨ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯈꯔꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯎꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯂꯒ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯡꯒꯟꯕꯒꯤ ꯇꯦꯡꯕꯥꯡꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯈꯤꯕ ꯃꯤ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯅꯣꯡꯊꯥꯡꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡꯕꯁꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯄꯟꯊꯧ ꯇꯥꯡꯁꯥꯡꯕꯒꯤꯁꯨ ꯌꯥꯎꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯗꯨ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯔꯣꯟ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯡꯁꯥꯡꯕꯕꯨ ꯌꯥꯗꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯅꯣꯡꯊꯥꯡꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯏ꯫ ꯅꯣꯡꯊꯥꯡꯕꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯍꯥꯠꯂꯝꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒ ꯑꯗꯨꯝꯅꯃꯨꯛ ꯂꯥꯟꯗꯥꯔꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯨꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ, ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯜꯂꯛꯄꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯃꯁꯥꯗ ꯁꯣꯛꯄꯅ ꯂꯦꯡꯕꯣꯠꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯁꯤꯠꯂꯒ ꯆꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯅꯣꯡꯊꯥꯡꯕ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯡꯂꯤꯕ ꯑꯃꯗꯨꯗ ꯃꯈꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯍꯥꯏꯌꯣ, ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯑꯃꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯁꯣꯔꯗꯨ ꯇꯠꯂꯤ ꯏꯄꯥꯛꯁꯤꯒꯤ ꯇꯣꯔꯕꯥꯜꯗ ꯇꯥꯕ ꯈꯨꯜ ꯑꯗꯨ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯣꯡꯊꯥꯡꯕꯅ ꯍꯤꯡꯂꯤꯕ ꯃꯤ ꯇꯪꯈꯥꯏ ꯂꯤꯟ ꯇꯪꯈꯥꯏ ꯑꯣꯏꯕ ꯖꯤꯕꯗꯨꯕꯨ ꯃꯉꯛꯁꯝ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯣꯛꯂꯝꯂꯒ ꯑꯃꯨꯛ ꯅꯣꯡꯊꯥꯡꯕ ꯇꯥꯡꯁꯥꯡꯕꯒꯤ ꯍꯛꯆꯥꯡꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯅꯆꯥ ꯆꯠꯆꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯇꯥꯡꯁꯥꯡꯕꯒꯤ ꯍꯛꯆꯥꯡꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯅꯣꯡꯊꯥꯡꯕ ꯃꯥꯒꯤ ꯏꯁꯤꯡ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯍꯤꯗꯥꯏꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯥꯏꯕꯤꯅ ꯉꯁꯤ ꯍꯌꯦꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ, ꯊꯕꯛ ꯑꯁꯤ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯂꯝꯀꯣꯟꯕꯤꯒ ꯊꯔꯣꯁꯥꯡꯕꯤꯒꯅ ꯍꯤꯌꯥꯏꯅꯨꯕꯨ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯪꯂꯥꯟꯗ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯀꯞꯅ ꯏꯄꯥꯒꯤ ꯏꯃꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯇꯥꯡꯁꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡꯕ ꯂꯥꯛꯇꯨꯅ ꯑꯍꯤꯡꯁꯤꯃꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯇꯨꯝꯅ ꯌꯥꯏꯕꯤ ꯂꯧꯔꯝꯂꯒ ꯅꯪꯒꯤ ꯈꯨꯜ ꯇꯝꯅ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈ꯭ꯔꯕꯅꯤ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ
ꯇꯥꯔꯕꯗꯤ ꯅꯪ ꯎꯔꯩꯕꯒꯤ ꯃꯐꯝꯗ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯅ ꯄꯥꯎꯃꯦꯜꯂꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯏꯄꯥ ngasi ipana takpiribasiba asumna hangjai thintaranuna ipagi imo nungthangbase yoksilakle asumna wari sanaringai hiyainugi mapaningthau adugi matung adomdagi sauraba tangjalin jaw amana mapaningthaugi lusam adu sikladuna amam marak aduda sursur lakdana singsinkhirami hiyainusu mapaningthaubu kauduna kablakpana taibam phawna kaptuna kaurei hiyainugi mataw aduda lamkonbisu mumit mana singladuna hiyainu masa adu lenghan duna hawdokpirei tharosangbisu taraduna masu sangduna hiyainubu mangphawnanaba kaurei ngahaki matung hiyainusu wakhal tare masa dasu humangna pumlup-lupladuna tharosangmidi yenglaga ima aikhoi lebak ado nong thang bhaiba tang sangbagi masa du lakduna tumna manghalame haidana aigi pana manglana lakduna hairami aikhoi lebak sumda amu khongsankri nong thangbu lan thingnaba sem saru haina ipurabida hayu hairami ima ma kaida lege babu kaida lege ima asumna kaptuna tharosangbida pawdamlami nong thangmagi maming adu tabada lamkoibidi kibana masadu thakthak nikladuna tharosangbidi yenglaga ima nong thangba haribada mabu thingma ngamgadaba mi amata malen si leiroi ima ipa soraren mana sehe hum ising irol nungda leiduna ningsabagi pembiraduna ipa soraren magi matik mago khwaidagi leiba nungthangi khulayada amurak sisinaba yabagi ayabada ipa sorarena nungthangbagi mafamda pibikhrabani nungthangma mabu khulai oina sisinaba ngangulagani haina mabu nungthangba haina tangsangba ipalna mingthon kibani mage singma mamingna amuba kawbani sathiraba sausanglaba amu masugi tangjilinjaw amane madi ling on sungamlabani asumna nongthangbagi maramda kupthana tharosangbi amadi hiyainugi mafamda taklami tharosangbisu mamaudu hena pakhalani khaladuna hiyainu amadi langkonbibu ingna tapna wari watai saduna masada lariba pakhatpa akiba kayadu phanabu hotnarami adumna tharosangbina wari phajana sabibadagi hiyainu amadi lamkonbigi masada lairamba pakhatpa akiba kaya adu khardi sapharami hiyainuna adudi ma ai panganbada wapam pumba haiduna nongthanguna mafamsi yorokjingaida mabolan thengnanaba thawrang lang halase si haiduna lamkonbida yenglaga lamkonbi nang aigi puroibada amukta kawbiru joba hoi ai ipuroiba kawruge asumna isam samna khumlamlaga hawgalaga chatnaba tawjabani adubu mikup phadi mamit manadu longthoktuna hiyainuna hey nangna magonda ipuroiba kawba yadene madi aigi ipuroiba oibagini nangdine ibung haidawni ko ibung hai asumna laurag haire lamkonbidi kharaga kiraga leibaga aduna hiyainuna laurakpaduda khangbre khangladuna ima khange aisu soikibani mi aigi nupana te khange asumna hairamlaga panganba kawbu saikre nang aigi bu asida anga yaurdrabadi nang asainane nang aksamduda chikladawni asumna masina solaga masingadu tumthoklaga leiri tharosangbidi anidugi matawdu yenglaga pangnoto noksari tharosangbigi thamoida hiyainusu lamkonbisu animak chapmanana nusiba poklami maram aduna nokna hiyainuda yengladuna kaisu sarono imosidi khangzadadana haijariba oyini aidina nakhoi anima chapmanana khali chapmana nuksiko aduba hiyainudi tharosangbigi wadu tabada yamna saunninglami aduga tharosangbidi yenglaga ima aina namone aini hena nusigadabadi lamkonbidi sumna tabli haireklami hiyainugi wadu tabada tharosangbidi nokpada pukli paiba haibadu oiri lamkonbisu panganbabu kauraga changlakpada hiyainugi wadu tarduna masu tumina noksei wakhaldesu khanjai oh hiyaino nangse onthokna supangidako ibungna nongonda nuksibagi laknabaduda nangdi aibu warauri boire nangi samjamjaba
ipang pangzabana tawduna hena nungsihalli nangbo si khanduna lamkonbisu nokfei tawsai hiyainudi mama tharo sangbina noklaga lekibaduda ikairaktuna masu noksinarei pangan busu sangaktuna hiyainuna magi manglangi wafam khudingmak pangan bagi wafamna tamlami aduga lamkonbinasu nongthangba magi sakti kaya amagi maramda sugaina takpirami pangan basu hariba mayam adu munna tasinduna karamna nongthangba mabu maithiba piba ngamgani haina khalami lamkonbina ibungna kawbiroidabadi nongthangbase nongthangi khulai sisinaba amuraktagi hena yadabani maramaduna karigumba mana maithigadabi mami uraklaba natraga mani yamna sarakla matamda nongthangi khulai do soida sisinnarakani magi khwaidagi tamthiba hairagadi mahak makok taret panba chawraba tangjilin jaw ama onba ngambani makok taret ado ibungna kaklabasu loiba narai amuk hekta anawu songkhalakani maramaduna nongthang mamabu yaibi lawge hairabadi magi thamoyada haksangdagi phaktoklaga lawthokadabani thamoyada hek lawthokibaga magi haksang utki mapai oina mangkhigani aduna ibung leizabi pangan sizinaduna nongthangki thamoyada masadagi lawthokpiyo asumna haiba yaba hairami o managi khulsi phawa amangsuk hariba ithat adudagi lakpuda yamna telabada numit humni di sanglaba yai aduna ai ngasi ayengsida khunja miyamgi mafamda mafam ase khangandabi yatre si khanduna masu tumina kadrigi thokirami inung taina ngalakadawre khanduna tharo sangmina themduna hiyainubu tumnaba sumbirami adubu hiyainudi nauna ma kaina khibaga tharo sangbida nauthi sajatuna lamkoibidi yengduna nokfeka tawsili lamkonbi adu makhangi hiyainu tawribasi magi mangda tawgiyangna tawraga kalak mihownab tawribani haiba maram adu lamkonbisu masing khumduna tapna noksei aduga lamkonbinasu tharo sangbida konduna tumthanaba tawrukpada hiyainudi masinga da suktoksei panganbana hehek hiyainuda phagi tawduna lamkonbibu thagatpuduna hena hiyainu lamkonbibu nungsidabani panganba mabu nungsibe mankhibana lamkonbida sauribani haibasi lamkonbidi khangbanina hiyainubu lamkonbina karisu waroba thamlamde ahing adu nungaina tungkhul tanaraklaba matamsida ikhang khangawdana mi kaya ama kapna lawnabagi makhol kaya ama lamkonbina tarei lamkonbisu khonjel kaya do tabadagi mamit adu khangsing singladuna mapal adomda ipingpingna senthorakpadadi khungang adugi yum ayamba maisak tu leiramle khunja kaya amagi thawa yaudrab haksang kayana hidaipam hariba khulmacha adugi mafam sinba thungna ta du leiribadu urubadagi pakhana lamkonbisu kapkaptuna thawa yaudrab haksang kaya adubu kanduna hiyainu tharo sangbi amadi panganbabu kawkawduna asum jelakpada yumgi marum amada lamkonbibu phatlaw singsinkri lamkonbisu khangpre khangladuna lawge tawbada masinadu khangmen sile lamkonbini yenglakpada hiyainu ikheng marak aduda wana pikliba angang ama makhuta pamduna tapna soradu tatli mamitagi mapi sinthaduna lamkonbiti yenglaga lamkonbi aigi taibang phawda ngairiba isase nangna naw konpirauko si haiduna kapna pikli masa adugi marai bakta nushina chukpiduna imagi pari dawa oiriba imada nangku nawyok nakolakti aiduna imamu warau kanuko imagi pari si haiduna kapna pikli masa adubu lamkonbida masadu sinarei aduga lamkonbi aigi isase mamitagi mapidati tahanbirakanuko nabuktoki na samang nikanduna aigi isasibu nawyok konpirauko isabu nangna nungsida nawyok konpibadu uraga aina napamda waruki sausakiba kaya adugi laman ado
ꯀꯣꯛꯄꯤꯔꯕꯅꯤ ꯀꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯗꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝ ꯋꯥꯅ ꯀꯞꯆꯔꯛꯏ ꯍꯤꯌꯥꯏꯅꯨ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯤꯌꯥꯏꯅꯨ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯤꯌꯥꯏꯅꯨꯕꯨ ꯂꯝꯀꯣꯟꯕꯤꯅ ꯀꯣꯟꯁꯤꯟꯖꯔꯨꯕꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯥ ꯑꯗꯨ ꯄꯗ꯭ꯔꯥꯛ ꯄꯗ꯭ꯔꯥꯛ ꯇꯥꯔꯛꯏ ꯂꯝꯀꯣꯟꯕꯤꯁꯨ ꯄꯥꯈꯠꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯧꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯅꯥꯒꯟ ꯑꯗꯣꯝꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯄꯥꯡꯒꯟꯕꯒꯤ ꯈꯨꯠꯁꯨ ꯇꯤꯃꯦꯟꯇꯥ ꯑꯗꯨꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯝꯀꯣꯟꯕꯤꯅ ꯊꯦꯡꯅꯔꯛꯏ ꯑꯗꯨꯝꯅ ꯂꯝꯀꯣꯟꯕꯤꯅ ꯀꯞꯂꯛꯄꯗꯨ ꯇꯥꯔꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯔꯣꯁꯪꯕꯤꯁꯨ ꯂꯝꯀꯣꯟꯕꯤꯕꯨ ꯃꯪꯐꯥꯎꯅꯔꯛꯅꯕ ꯍꯣꯠꯅꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯝꯀꯣꯟꯕꯤꯁꯨ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯃꯪꯐꯥꯎꯅꯔꯛꯄꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯏꯅꯨꯡꯉꯥꯟꯗꯨ ꯂꯩꯔꯝꯂꯦ ꯊꯔꯣꯁꯪꯕꯤꯅ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯍꯥ ꯏꯆꯥꯕꯨ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯂꯝꯀꯣꯟꯕꯤꯁꯨ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯪꯂꯥꯟ ꯐꯠꯇꯕ ꯑꯃ ꯃꯪꯂꯨꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯣ ꯑꯁ 이마디 ꯄꯥꯈꯠꯂꯨꯔꯦꯗꯅ ꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯝꯀꯣꯟꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯂꯝꯀꯣꯟꯕꯤꯁꯨ ꯍꯤꯌꯥꯏꯅꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯌꯥꯏꯅꯨꯅ ꯇꯞꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯪꯂꯥꯛꯅꯕꯗ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯒ ꯀꯞꯄꯤꯗꯨꯅ ꯊꯔꯣꯁꯪꯕꯤꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯝꯀꯣꯟꯕꯤꯗ ꯌꯦꯡꯂꯒ ꯆꯨꯝꯃꯤꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯤꯌꯥꯏꯅꯨ ꯀꯧꯗꯨꯅ ꯀꯞꯈꯤꯅꯦ ꯂꯝꯀꯣꯟꯕꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯊꯔꯣꯁꯪꯕꯤꯗ ꯌꯦꯡꯂꯗꯨꯅ ꯅꯆꯥꯒꯤ ꯃꯪꯂꯥꯟꯗ ꯍꯤꯌꯥꯏꯅꯨꯅ ꯅꯆꯥꯒꯤ ꯏꯁꯝꯁꯦ ꯐꯣꯏꯔꯒ ꯐꯨꯔꯝꯂꯤꯕ ꯂꯝꯀꯣꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯌꯥꯏꯅꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ ꯊꯔꯣꯁꯪꯕꯤꯅ ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯂꯝꯀꯣꯟꯕꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯀꯣꯟꯕꯤꯗꯤ ꯍꯤꯌꯥꯏꯅꯨꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯕꯗꯨ ꯌꯦꯡꯂꯗꯨꯅ ꯂꯝꯀꯣꯟꯕꯤꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤꯉꯩ ꯃꯕꯨꯛ ꯑꯗꯨ ꯌꯦꯛꯄ ꯊꯤꯟꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯕ ꯈꯣꯡꯕ ꯀꯞꯄ ꯍꯧꯔꯛꯏ ꯊꯔꯣꯁꯪꯕꯤꯁꯨ ꯅꯣꯛꯂꯝꯕꯗꯒꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯂꯝꯀꯣꯟꯕꯤꯗ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯂꯝꯃꯨ ꯃꯤ ꯀꯧꯔꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ ꯂꯝꯀꯣꯟꯕꯤꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯅꯋꯥ ꯑꯁꯤꯅ ꯍꯦꯛ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯒ ꯍꯤꯌꯥꯏꯅꯨꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯃꯣꯏ ꯑꯗꯨꯗ ꯆꯤꯡꯅꯕꯅ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ ꯑꯗꯨꯝꯅ ꯈꯨꯜꯒꯤ ꯅꯨꯄꯤ ꯈꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯑꯉꯥꯡ ꯎꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯁꯣꯝꯗꯅ ꯄꯥꯡꯒꯟꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯒ ꯀꯥꯎꯕ ꯃꯈꯩ ꯅꯣꯡꯊꯥꯡꯕ ꯃꯥꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯈꯨꯜꯒꯤ ꯃꯄꯥꯡꯒꯟ ꯀꯟꯕ ꯅꯍꯥ ꯈꯔꯒ ꯄꯨꯟꯗꯨꯅ ꯂꯥꯂꯣꯟ ꯀꯌꯥ ꯌꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝ ꯑꯗꯨ ꯃꯔꯥꯡ ꯇꯧꯅꯔꯛꯄꯗꯒꯤ ꯄꯥꯡꯒꯟꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯡꯒꯟꯕꯗ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯂꯨꯆꯤꯡꯕ ꯏꯇꯩꯕꯦꯝꯃꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯉꯥꯡ ꯅꯨꯄꯥ ꯄꯤꯕ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯍꯔꯥꯎꯕꯅ ꯁꯔꯥ ꯁꯛꯇ꯭ꯔꯦ ꯂꯨꯆꯤꯡꯕꯒꯤ ꯏꯆꯥ ꯄꯤꯕ ꯑꯃ ꯐꯪꯖꯔꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝ ꯍꯔꯥꯎꯅ ꯄꯥꯎꯗꯨ ꯇꯝꯂꯛꯏ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕ ꯃꯥꯜꯂꯤ ꯄꯥꯡꯒꯟꯕꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯖꯗꯨꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ ꯄꯥꯡꯒꯟꯕꯁꯨ ꯍꯔꯥꯎꯈꯤꯕꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯣꯡꯊꯥꯡꯕꯕꯨ ꯊꯦꯡꯅꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯅꯣꯛꯅꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯣꯛꯂꯗꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯄꯥꯡꯒꯟꯕꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯜꯂꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯗ ꯅꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯦ ꯍꯤꯌꯥꯏꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯡꯒꯟꯕꯗ ꯌꯦꯡꯂꯒ ꯏꯆꯥꯁꯦ ꯃꯄꯥꯟꯅꯪꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯄꯥꯎꯗꯨ ꯇꯝꯖꯔꯦ ꯄꯥꯡꯒꯟꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯡꯒꯟꯕꯁꯨ ꯄꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯥ ꯄꯤꯕ ꯑꯗꯨꯁꯨ ꯍꯤꯌꯥꯏꯅꯨꯒꯨꯝꯅ ꯁꯥꯡꯂꯕ ꯃꯃꯩ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ ꯄꯥꯡꯒꯟꯕꯁꯨ ꯅꯣꯛꯂꯗꯨꯅ ꯃꯆꯥ ꯄꯤꯕꯥꯗꯨ ꯌꯦꯡꯗꯨꯅ ꯄꯥꯡꯒꯟꯕꯅ ꯏꯄꯥꯒꯨꯝꯅ ꯅꯆꯥ ꯇꯤꯛ ꯂꯥꯎꯅ ꯀꯟꯖꯔꯕꯁꯨ ꯅꯃꯥꯒꯤ ꯃꯃꯩꯁꯤꯃꯗꯤ ꯑꯗꯨꯝ ꯂꯧꯔꯝꯃꯤꯅꯦ ꯍꯥ ꯏꯄꯥꯒꯤ ꯄꯥꯔꯤ ꯅꯪꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ ꯄꯥꯡꯒꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯅꯣꯛꯇꯦ ꯃꯆꯤꯟ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ
Hiyainu gi mong matau kaya du ururaga hena lamkonbidi mathamoi adu puba thangma ngamda waba haurakle. Mayamna langnaribudi yauramda lamkonbi ipak adugi torban adomda mana hana chatlaga nongthangbabu thengnerurage khanduna chatlage haina thorakpada mapan adomdagi khunja kayana laukhongba kapana singba tare pangan basu masadu hathu hiyain de sinaramlaga magi timenta adu paiduna yam thuna mapan adomda chenthorakpaga uri yum kaya mai saktuna leremlibudu aduga nongthangba mana khunja kaya hatlaga manaktamna changnaklibudu uraduna pangan basu lauraduna nongthangbagi manakta sensinduna nongthangbaga panganbaga lambana bahaure adumna panganba madi nongthangbana lanthengnarakpaduda yum adu tektharakpadagi mayamdo imungdagi senthoknarai hiyainungbu senanabu hotnaringai lamkonbigi mathakta yum adu tektharakduna yum adu nansinkibadagi lamkonbi wakhal tadana leimaida tadu leirambi adubu laibak phabadi hiyainubu lamkonbina yum adugi mapanda puthokduna thamlambana hiyainudi karisi sokpanba yauramde hiyainudi angang unakhiba kuijiba oibana masado ikan kandabana yamna wana mafam adudagi tharosangbi amadi nupi kharana puthorai hiyainuna ima lamkonbi do yumsina singkhri ima lamkonbi do yumsina nankrabani ima asumna yam pakhan haijareklami bema lamkonbi di kaisu tauroi nang pakhatpa thukatpa yadiko law mafam sidagi lapna leisi asumna themduna hiyainubu lapna puthokki lamkonbisu ngak adu wakhal manglurabagi tungda wakhal laktuna atekpa yum adugi maraktagi haugalai lamkonbin hausik uriba adumakni magi manglanda hana ukhibadu lamkonbin masa adu sokupanpana chatpadu ngamlamde adubu lamkonbi leisabi pangal thangna puthokduna yamna wana laktuna hiyainubu kaukawduna hiyainubu thirakpada hiyainubu thiba khanglamde asomdana panganba amadi nongthangbagi lan akibagi masak ama haibdu oikhre hiyainubu kaukawdu lakpada lamkonbibu makhut paiduna yum amagi marumda chingsilai lamkonbisu kanano mabu singsilaklibasi han yengdubada hiyainu oirammi lamkonbi masado leitapam khangdana hiyainugi masado paiduna hiyaino nang kashu tawdeko nang asok apan amata yaudaba natro aidi asok apan amata yaude si haiduna mana pamlamba masado lamkonbida pire aduga lamkonbi nang ai isasi pamduna khara lapna angang si thaidokduna thamlabo aidi chatpa sinbase yang wai asumna haide hiyainugi wadu tabada lamkonbisu pakhatkibana angang adu pamduna hiyainubu yenglaga lamkonbina hiyaino aidang usambige law mafamsidagi lapna lehausi si haiduna hiyainubu mafam adudagi lapna puthoklaga hiyainubu kanba ngamre yenglage haina khanduna lamkonbina hiyainubu samduna thoklakpaga ikhang khangaudana nongthang ama khaklakduna hiyainugi mathabak adu phawdokduna satkirami hiyainu makhong adu thangba ngamlaktre lepa leitana mayadagi ikheng kaya ma sinthare lamkonbi kapna hiyainugi asokpadu makhut namaduna naladuna hiyaino nang kashu tauroi law mafam sidagi chalawrasi nangna nasapi base nang leitrabadi kanana nawlok na konbi toino law ba jana silo asumna haiduna hiyainubu konduna kapsari hiyainusu soradu tatli yamna wana lamkonbida yengnaduna mamitagi mapi simthaduna lamkonbi nangna aigi isa bibase nabuktoki na samagnik kanduna isa asibu Nakwan dia uko. Si Hiram laga hiyaino adumak aroiba sor hon kirami. Lamkon bisu kapna. Hiyaino si agalo hiyaino si agalo.
ꯏꯁꯥꯁꯤ ꯅꯪꯅ ꯅꯧꯌꯧꯅ ꯀꯣꯟꯒꯗꯕꯅꯤ ꯍꯧꯒꯠꯂꯣꯁꯤ ꯍꯤꯌꯥꯏꯅꯨ ꯅꯃꯤꯠ ꯄꯥꯡꯊꯣꯛꯑꯣ ꯍꯤꯌꯥꯏꯅꯨ ꯅꯃꯤꯠ ꯄꯥꯡꯉꯨꯁꯦ ꯑꯩꯒ ꯈꯟꯅꯁꯦ नमित पांगो याइनो नमित पांगो लमकोनबीदु असुमना कपजरी पांगनबसु उरी नोंथांबगी नोंथांगी खुलाई अदुना मागी हियाइनुदा पांदुना हियाइनु अरोइबु ओइख्रे हाइबदु पांगनबा मागी हियाइनुगी थावा याउद्रबा हक्चांग अदु कोंदुना लमकोनबिना टेंथारिबदु हेक उरुबदा असाउबना मसादु थुमतखिबना पांगनबा हिंसा याइतंबगुमना सगुलन अदु ओनखिदुना नोंथांबगी मथक्ता लेपा लेतना लानसिंगलमी नोंथांबसु अराइबा मदि नतबनिना फनकन्ना पांगनबबु मायोकननबु होनरबसु पांगनबगी तमथिरब सकलोन अदुगी ममांगदा कुइना लेकपा ngमखिद्रि पांगनबना मागी मगुल लेरबा दिमेंता अदुना नोंथांबगी पंगसम तमना युंसिंदुना मगुप अदु फक्तोकलमलगा पांगनबा थुना यांगना चेंसिलक्तुना थावा याउद्रबा हियाइनुगी हक्चांग अदु कोनखतलदुना कपजरी हियाइनु नंगबु नसा उनिंगना लांगतकनरे हायरमबदाइने नंगना वाना इसासिबु लेबों खुंगारप गारमलिबसे मसिगिदमक्तरो मसि थोकनबरो गमलोई नंग याउदना आई इतोमता मालेमसिदा हिंगदुना लेहौबा आई गमला आई पुंसिदा अवाबा कया थेंगरकपसे तराई खांगदुना लाकपने गमसु गमखि अदुबु आइगी नुंसिबी हियाइनु नंगना आइबु थादोक्तुना चटखिबगी अवाबा चाइनासिबदि आई खांगबा गमलोई हियाइनु से मिट पांगो नसा पिकलिबा नवा ओइरिबसे आइगोंदा सिंगरमलगा नंग करिगी निगाइदना इखेंग मथकसिदा यातादु लैरमलिबनो हगोलो हियाइनु नंग तुमलगा लैबा यारोई हगोलो इसासिबु नावयोक नावगलमखुबो हगोलो हियाइनु से अइना करिबसि तारबदि नंग अमुक्ता खुमलो हियाइनु नंग आइबु थादोक्तुना असि लेबाक्तुना नदोम चटलब्रो हियाइनु से अइना करिबसि तारबदि नंग अमुक्ता खुमलो हियाइनु अमुक्ता खुमलो असुमना थावा याउद्रबा हियाइनुगी हक्चांग अदु कोंदुना पांगनबा मथमोय सोकना कपजरी लमकोनबिसु हियाइनुना लंथोकपिरमलबा मचादुबु पमदुना कपना हियाइनु नंगना पामबदुमक अइना सोइदना थुंगलकनिये नंगना लंथोकलमलबा इसा परि नवा चाउखिबसे अइगी इबुकथोकी इसा मनि खंदुना अइना लुना साना नावयोंना कोलक्ते को हियाइनु सी हाइदुना लमकोनबिसु थंगमोय सुकना तेंथाजरी